ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯥꯏꯈꯣꯝꯕ ꯁꯝꯖꯦꯁꯥꯕꯝ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯃꯆꯥ ꯑꯃꯗ ꯂꯩꯍꯥꯎ ꯀꯧꯕꯤ ꯌꯥꯝꯅ ꯉꯟꯅ ꯃꯄꯨꯔꯣꯏꯕ ꯅꯣꯡꯒꯥꯈ꯭ꯔꯕꯤ ꯂꯥꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯂꯩꯍꯥꯎꯒꯤ ꯌꯥꯝꯅ ꯃꯉꯥꯎ ꯊꯤꯕꯤ ꯉꯥꯡꯅ ꯁꯛꯅ ꯉꯝꯗꯕꯤ ꯃꯆꯥꯅꯨꯄꯤ ꯇꯝꯅꯥ ꯀꯧꯕꯤ ꯑꯃ ꯂꯩꯖꯔꯝꯃꯤ꯫ ꯇꯝꯅꯥ ꯃꯊꯟꯇ ꯌꯥꯎꯕꯒꯤ ꯍꯧꯅꯕꯤ ꯌꯥꯝꯅ ꯃꯉꯥꯎ ꯊꯤ꯫ ꯃꯃꯥꯅ ꯉꯥꯡꯕ ꯃꯅꯥꯗ ꯇꯥꯗꯦ, ꯃꯥꯅ ꯊꯣꯛꯄ ꯑꯃ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃꯗ ꯇꯝꯅꯥ ꯌꯨꯝꯂꯣꯟꯅꯕꯒꯤ ꯃꯄꯨ ꯊꯝꯕꯧꯒꯤ ꯃꯅꯥꯛꯇ ꯇꯐꯤꯡ ꯇꯐꯤꯡ ꯆꯦꯜꯂꯛꯇꯨꯅ "ꯏꯄꯨ ꯉꯁꯤꯁꯨ ꯆꯉꯥꯏ ꯋꯥꯔꯤ ꯐꯖꯕ ꯑꯃ ꯂꯤꯕꯤꯌꯣ." "ꯍꯣꯏ ꯏꯄꯨꯅ ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃ ꯏꯁꯨꯗ ꯂꯤꯕꯤꯒꯦ." "ꯏꯄꯨ, ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯂꯩꯕ꯭ꯔꯣ ꯍꯥꯏꯁꯦ? ꯑꯗꯨꯗꯤ ꯅꯍꯥꯟꯈꯩ ꯂꯤꯔꯤꯕ ꯃꯌꯥꯝꯗꯨꯗꯤ ꯑꯁꯦꯡꯕꯩ ꯂꯩꯇꯕ ꯉꯥꯛꯇ ꯑꯣꯏꯔꯤꯔꯣ?" "ꯊꯤꯗ ꯑꯉꯥꯎꯕꯤꯁꯤꯗꯤ, ꯇꯁꯦꯡꯅ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤꯅꯦ꯫ ꯉꯁꯤ ꯏꯄꯨꯅ ꯂꯤꯕꯤꯗꯧꯔꯤꯕ ꯋꯥꯔꯤꯁꯤꯗꯤ ꯇꯁꯦꯡꯅ ꯊꯣꯛꯈꯤꯕ ꯂꯩꯅꯨꯡꯗ ꯂꯩꯈ꯭ꯔꯕ ꯁꯅꯥ ꯀꯣꯅꯨꯡ ꯑꯃꯒꯤ ꯋꯥꯔꯤꯅꯤꯅꯦ." "ꯍꯣꯏꯁꯦ, ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤꯗꯣ ꯂꯤꯕ ꯍꯧꯔꯁꯦꯕ. ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯏꯃꯥꯅ ꯑꯃꯨꯛ ꯀꯧꯔꯛꯑꯅꯤ." "ꯍꯣꯏ ꯃꯨꯟꯅ ꯅꯅꯥꯒꯗꯣ ꯁꯦꯡꯗꯣꯛꯂꯒ ꯇꯥꯔꯣꯀꯣ." ꯑꯁꯨꯝꯅ ꯃꯁꯨꯗ ꯍꯥꯏꯗꯨꯅ ꯊꯝꯕꯧꯅ ꯇꯝꯅꯥꯗ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯃꯗ ꯃꯤꯒ ꯂꯥꯏꯒ ꯄꯨꯟꯅ ꯇꯣꯠꯅ ꯇꯤꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯤꯗꯒꯤ ꯅꯣꯡꯄꯣꯛ ꯄꯥꯡꯅ ꯆꯠꯂꯒ ꯆꯥꯎꯔꯕ ꯅꯨꯡꯒꯣꯏꯕꯨꯡ ꯍꯥꯏꯅ ꯈꯪꯅꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯒꯣꯏꯕꯨꯡ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯃꯤꯡ ꯅꯣꯡꯁꯥꯕ ꯍꯥꯏꯅ ꯈꯪꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯅꯣꯡꯁꯥꯕꯒꯤ ꯂꯣꯏꯅꯕꯤ ꯊꯝꯕꯥꯂꯩ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯅꯤꯡꯊꯤꯖꯕꯤ ꯃꯍꯥꯔꯥꯅꯤ ꯑꯃꯁꯨ ꯂꯩ꯫ ꯃꯍꯥꯔꯥꯅꯤ ꯊꯝꯕꯥꯂꯩꯗꯤ ꯁꯣꯔꯥꯔꯦꯜ ꯏꯄꯥꯃꯥꯒꯤ ꯏꯇꯣꯟ ꯇꯣꯟꯕꯤ ꯃꯃꯣꯝꯂꯣꯏꯅꯤ꯫ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯂꯩꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃ ꯊꯝꯕꯥꯂꯩꯒꯤ ꯈꯣꯏꯖꯤ ꯈꯥꯗ ꯃꯤꯇꯝꯈꯤꯗꯨꯅ ꯊꯝꯕꯥꯂꯩ ꯃꯃꯥ ꯍꯥꯏꯕꯗꯣ ꯑꯣꯏꯗꯧꯔꯝꯃꯤ꯫ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯃꯃꯥ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯅꯣꯡꯁꯥꯕ ꯃꯥꯁꯨ ꯍꯔꯥꯎ ꯅꯨꯡꯉꯥꯏꯈꯤꯕꯅ ꯃꯅꯥꯏ ꯀꯌꯥꯗ ꯌꯦꯡꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ: "ꯇꯥꯔꯤꯕ꯭ꯔꯥ ꯑꯩꯒꯤ ꯏꯅꯥ ꯏꯁꯥ? ꯅꯣꯡꯁꯥꯕ ꯑꯩꯒꯤ ꯏꯆꯥ ꯐꯪꯖꯔꯒꯗꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯎꯃꯪꯗ ꯆꯠꯇꯨꯅ ꯁꯗꯥꯂꯨꯒꯦ꯫ ꯑꯩꯒꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯑꯃꯗꯤ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯆꯥꯎꯔꯕ ꯆꯥꯛꯂꯦꯟ ꯑꯃ ꯆꯥꯃꯤꯟꯅꯒꯗꯕꯅꯤ꯫ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯁꯤꯟꯕ ꯂꯥꯡꯕ ꯍꯧꯔꯝꯃꯨꯀꯣ." ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯍꯔꯥꯎꯅ ꯃꯥꯒꯤ ꯈꯣꯡꯃꯤ ꯈꯔ ꯄꯨꯗꯨꯅ ꯎꯃꯪ ꯇꯝꯅ ꯅꯣꯡꯁꯥꯕꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯁꯥꯕ ꯃꯥꯅ ꯁꯗꯥꯟꯕ ꯆꯠꯄ ꯈꯨꯗꯤꯡ ꯃꯍꯥꯔꯥꯅꯤ ꯊꯝꯕꯥꯂꯩꯅ ꯄꯥꯝꯗꯕꯒꯤ ꯃꯑꯣꯡ ꯑꯃꯗꯤ ꯑꯗꯨꯃꯛ ꯎꯕ ꯐꯪꯂꯝꯃꯤ꯫ ꯉꯁꯤꯁꯨ ꯃꯍꯥꯔꯥꯅꯤ ꯊꯝꯕꯥꯂꯩꯒꯤ ꯃꯁꯥꯗ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕꯒꯨm ꯇꯧꯖꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯅꯣꯡꯁꯥꯕꯅ ꯁꯗꯥꯟꯕ ꯆꯠꯄꯗ ꯃꯍꯥꯔꯥꯅꯤ ꯊꯝꯕꯥꯂꯩꯅ ꯌꯥꯅꯤꯡꯗ꯭ꯔꯤꯕ ꯄꯥꯝꯗ꯭ꯔꯤꯕ ꯑꯁꯤ ꯊꯝꯕꯥꯂꯩ ꯃꯍꯥꯛꯇꯤ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯁꯥ ꯉꯥ ꯀꯌꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ꯫ ꯃꯔꯝ ꯑꯗꯨꯅ ꯃꯄꯨꯔꯣꯏꯕꯅ ꯑꯁꯨꯝꯅ ꯁꯗꯥꯟꯕ ꯆꯠꯄꯗꯣ ꯃꯍꯥꯛꯅ ꯄꯥꯝꯖꯔꯝꯗꯦ꯫ ꯃꯁꯥꯅ ꯀꯌꯥ ꯑꯃ ꯄꯥꯝꯗ꯭ꯔꯕꯁꯨ ꯅꯣꯡꯃꯇꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯐꯝꯗ ꯃꯥꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯍꯥꯏꯖꯕꯗꯤ ꯉꯝꯖꯔꯝꯗꯦ꯫ ꯂꯩꯍꯥꯎꯅ "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯕꯨ ꯂꯥꯛꯑꯣꯅꯦ, ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯛꯁꯤ ꯆꯥꯅꯕ ꯇꯧꯔꯁꯤ." ꯑꯁꯤ ꯍꯥꯏꯅ ꯃꯆꯥꯕꯨ ꯀꯧꯕ ꯂꯥꯛꯏ꯫ ꯇꯝꯅꯥꯁꯨ "ꯑꯁ, ꯑꯩꯅ ꯉꯁꯥꯏꯅ ꯂꯤꯔꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ ꯃꯁꯤ ꯍꯅꯨꯕ ꯐꯠꯇꯕꯁꯦ, ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤꯉꯩꯁꯤꯗ ꯑꯃꯨꯛ ꯏꯃꯥꯅ ꯀꯧꯔꯛꯑꯦꯕꯁꯦ." ꯑꯁꯨꯝꯅ ꯁꯥꯎꯅ ꯊꯝꯕꯧꯗ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯂꯩꯍꯥꯎꯅ "ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯌꯦꯡꯉꯨꯅꯦ, ꯅꯄꯨꯗ ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯕ?" ꯁꯤ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯕꯨ ꯐꯨꯒꯦ ꯇꯧꯕꯒ ꯇꯝꯅꯥ ꯀꯟꯅ ꯃꯌꯨꯝ ꯇꯝꯅ ꯅꯣꯛꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯊꯝꯕꯧꯁꯨ ꯅꯣꯛꯂꯗꯨꯅ "ꯊꯤꯗ ꯑꯉꯥꯎꯕꯤꯁꯤꯗꯤ, ꯃꯁꯤꯕꯨ ꯀꯔꯝ ꯊꯣꯛꯂꯒꯗꯕꯅꯣꯅꯦ?" ꯑꯁꯨꯝꯅ ꯃꯥꯁꯨ ꯇꯝꯅꯥꯕꯨ ꯌꯦꯡꯂꯗꯨꯅ ꯁꯣꯟꯗꯨꯅ ꯂꯩꯖꯍꯧꯏ꯫ ꯂꯩꯍꯥꯎꯁꯨ ꯅꯣꯛꯅ "ꯑꯁ, ꯉꯥꯡꯅꯕ ꯋꯥꯈ꯭ꯔꯕ ꯑꯉꯥꯡꯅꯤ ꯄꯥꯕꯨꯡ, ꯅꯨꯄꯥ ꯃꯆꯥ ꯃꯔꯥꯏ ꯑꯃ ꯍꯦꯜꯂꯕꯅꯤ꯫ ꯑꯩ ꯃꯍꯥꯛꯇ ꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯊꯕꯛ ꯑꯃ ꯑꯣꯏꯔꯕꯅꯤ." "ꯏꯃꯧ ꯏꯕꯦꯝꯃ, ꯏꯁꯨꯁꯦ ꯃꯉꯥꯎ ꯊꯤꯃꯜꯂꯤꯀꯣ, ꯏꯁꯨꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯧꯀꯣ." ꯑꯁꯨꯝꯅ ꯂꯩꯍꯥꯎꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯍꯣꯏ ꯄꯥꯕꯨꯡ, ꯄꯤꯛꯂꯤꯕ ꯑꯣꯏꯕꯅꯤꯅ ꯑꯩꯅꯁꯨ ꯌꯥꯝꯅ ꯍꯦꯟꯅꯁꯨ ꯍꯥꯏꯗꯕꯅꯤ꯫ ꯈꯔ ꯆꯥꯎꯔꯛꯂꯒ ꯑꯗꯨꯝ ꯋꯥꯈꯜ ꯇꯥꯖꯈꯤꯖꯅꯤꯅ꯫ ꯑꯩꯁꯨ ꯁꯅꯥꯎꯗꯧꯅ ꯂꯝ ꯍꯦꯟꯕꯁꯤꯗꯅꯦ
ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯔꯕꯅꯤ ꯄꯥꯕꯨꯡ ꯊꯝꯕꯧꯁꯨ ꯃꯃꯧꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨꯒ ꯃꯁꯨꯒꯤ ꯂꯝꯍꯦꯟꯕ ꯃꯉꯥꯎ ꯊꯤꯕ ꯑꯗꯨꯒ ꯁꯨꯝ ꯈꯟꯖꯤꯜꯂꯨꯗꯨꯅ ꯍꯔꯥꯎꯅ ꯅꯣꯛꯇꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩꯗꯅ ꯇꯝꯅꯥ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯂꯥꯛꯑꯣꯅꯦ ꯏꯃꯥ ꯆꯥꯛꯁꯤ ꯁꯥꯔꯤꯉꯩꯗ ꯆꯥꯍꯧꯔꯁꯦ ꯑꯁꯨꯝꯅ ꯌꯥꯝꯅ ꯑꯍꯜ ꯂꯃꯟ ꯁꯥꯗꯨꯅ ꯃꯃꯥꯗ ꯍꯥꯏꯔꯛꯏ ꯃꯁꯨꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯂꯗꯨꯅ ꯂꯩꯍꯥꯎ ꯑꯃꯗꯤ ꯊꯝꯕꯧ ꯋꯥ ꯋꯥ ꯂꯥꯎꯅ ꯅꯣꯛꯊꯣꯔꯛꯏ ꯇꯝꯅꯥꯁꯨ ꯃꯈ꯭ꯋꯥꯡꯒꯗꯨ ꯃꯦꯠꯂꯗꯨꯅ ꯃꯄꯨ ꯊꯝꯕꯧ ꯑꯃꯗꯤ ꯃꯃꯥꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯗꯨꯝꯅ ꯃꯇꯝ ꯑꯗꯨ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯇꯝꯅꯥꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯎꯈꯠꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯂꯩꯁꯥꯕꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ ꯇꯝꯅꯥ ꯃꯁꯛ ꯃꯇꯧꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯊꯤꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯇꯝꯅꯥꯗꯤ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯂꯣꯏꯅꯔꯛꯂꯕ ꯃꯥꯒꯤ ꯃꯉꯥꯎ ꯊꯤꯕ ꯑꯗꯨꯃꯗꯤ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯛꯂꯕꯁꯤ ꯐꯥꯎꯕꯗ ꯐꯕ ꯀꯧꯕ ꯂꯩꯔꯝꯗꯦ ꯅꯣꯡꯃ ꯂꯩꯍꯥꯎ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯃꯟꯗꯨꯅ ꯂꯩꯔꯤꯉꯩ ꯌꯥꯝꯅ ꯁꯥꯎꯅ ꯅꯨꯄꯤ ꯑꯃ ꯂꯥꯛꯂꯝꯃꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯂꯩꯍꯥꯎ ꯉꯁꯤꯗꯤ ꯋꯥꯔꯤ ꯆꯞ ꯆꯥꯕꯤ ꯑꯃ ꯁꯥꯟꯅꯒꯗꯕꯅꯤ ꯂꯩꯍꯥꯎꯗꯤ ꯏꯉꯛꯉꯛꯅ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯂꯗꯨꯅ ꯀꯔꯤ ꯂꯩꯔꯕꯒꯦ ꯏꯆꯦꯅ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯅꯅꯥꯎꯒꯤꯗ ꯂꯥꯛꯄꯤꯕꯕꯣ ꯑꯁꯨꯝꯅ ꯇꯞꯅ ꯍꯪꯖꯔꯝꯃꯤ ꯂꯩꯍꯥꯎ ꯅꯪꯒꯤ ꯅꯆꯥ ꯇꯝꯅꯥꯁꯦ ꯅꯈꯣꯏꯅ ꯑꯃꯠꯇ ꯋꯥꯔꯛ ꯋꯥꯇꯦꯝꯗ꯭ꯔꯕ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯅꯧꯅ ꯂꯨꯈꯥ ꯑꯣꯏꯍꯧꯔꯦ ꯍꯥꯏꯗꯨꯅ ꯅꯃꯥ ꯅꯆꯥꯕꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯔꯛꯄꯅꯤ ꯉꯁꯤ ꯐꯥꯎꯕꯗ ꯂꯩꯍꯥꯎ ꯌꯥꯝꯅ ꯉꯛꯅ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯂꯗꯨꯅ ꯏꯆꯦ ꯑꯁꯥꯎꯕ ꯑꯗꯣ ꯑꯃꯨꯛꯇ ꯐꯥꯊꯕꯤꯈꯣ ꯅꯅꯥꯎꯅ ꯏꯆꯥꯕꯨ ꯁꯣꯏꯗꯅ ꯋꯥꯔꯛꯆꯒꯦ ꯑꯗꯨꯕꯨ ꯏꯆꯥꯅ ꯀꯔꯤ ꯇꯧꯔꯝꯕꯅ ꯏꯆꯦꯅ ꯑꯗꯨꯛ ꯁꯥꯎꯕꯤꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯅꯅꯥꯎꯗ ꯍꯥꯏꯕꯤꯌꯨ ꯑꯁꯨꯝꯅ ꯇꯞꯂꯤ ꯇꯞꯂꯤ ꯍꯥꯏꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨꯅ ꯂꯩꯍꯥꯎ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯇꯝꯅꯥꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯕꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯗꯨꯅ ꯊꯥꯔꯛꯂꯤꯕꯅꯤꯅꯦ ꯂꯩꯍꯥꯎꯁꯤ ꯏꯉꯛꯉꯛꯅ ꯀꯔꯤꯅꯣ ꯏꯆꯦꯅ ꯇꯥꯛꯄꯤꯔꯤꯕꯗꯨꯕꯣ ꯅꯅꯥꯎꯒꯤ ꯏꯆꯥ ꯅꯤꯡꯒꯣꯜꯁꯤꯅ ꯏꯆꯦꯒꯤ ꯏꯆꯥꯅꯨꯄꯥ ꯃꯕꯨꯡ ꯑꯗꯨꯗ ꯐꯨꯔꯛꯂꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯅꯅꯥꯎꯕꯨ ꯀꯔꯝꯅ ꯊꯥꯖꯒꯗꯧꯔꯤꯕꯅꯣ ꯑꯩꯕꯣ ꯂꯩꯍꯥꯎ ꯊꯥꯖꯗ꯭ꯔꯒꯅꯦ ꯅꯆꯥꯕꯨ ꯀꯧꯊꯣꯛꯇꯨꯅ ꯍꯪꯉꯨ ꯏꯆꯦꯁꯨ ꯃꯈꯣꯏ ꯃꯁꯦꯜ ꯄꯥꯈꯪ ꯂꯩꯁꯥ ꯑꯣꯏꯕꯒꯤ ꯑꯄꯥꯝ ꯄꯥꯝꯗꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯄꯥꯛꯅ ꯃꯃꯥꯏ ꯃꯃꯤꯠꯇ ꯊꯥꯔꯛꯄꯅꯤ ꯈꯟꯗꯣꯛꯂꯨꯕꯅꯤ ꯑꯗꯨꯒꯗꯤ ꯁꯥꯏꯔꯣꯡꯅ ꯀꯥꯞꯂꯛꯂꯦ ꯍꯥꯏꯗꯅ ꯏꯆꯥꯒꯤ ꯃꯃꯤꯠ ꯑꯣꯏ ꯊꯪꯕ ꯑꯗꯨꯁꯨ ꯀꯥꯏꯍꯧꯔꯦ ꯏꯆꯥꯒꯤ ꯃꯁꯨꯡ ꯃꯃꯥꯟꯅꯕ ꯃꯔꯨꯞ ꯑꯅꯤ ꯑꯃꯁꯨ ꯃꯀꯣꯛ ꯀꯥꯏꯕ ꯌꯥꯎ ꯃꯃꯥꯏ ꯀꯥꯏꯕ ꯌꯥꯎ ꯇꯧꯍꯧꯔꯦꯅꯦ ꯏꯕꯦꯝꯃ ꯂꯩꯍꯥꯎꯁꯨ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯂꯗꯨꯅ ꯇꯞꯅ ꯏꯆꯦꯕꯦꯝꯃ ꯅꯅꯥꯎꯅ ꯁꯣꯏꯗꯅ ꯏꯆꯥꯕꯨ ꯋꯥꯔꯛ ꯋꯥꯇꯦꯝꯖꯒꯦ ꯏꯆꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯅꯅꯥꯎꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯤꯕ ꯑꯁꯤꯅꯤ ꯑꯁꯨꯝꯅ ꯅꯨꯄꯤꯗꯨꯗ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯇꯝꯅꯥꯅ ꯃꯉꯥꯎ ꯊꯤꯖꯔꯕꯁꯨ ꯂꯩꯍꯥꯎꯅ ꯈꯨꯜꯁꯤꯒꯤ ꯑꯍꯜ ꯂꯃꯟ ꯑꯃꯗꯤ ꯃꯆꯦ ꯃꯟꯗꯣꯜ ꯀꯌꯥꯗ ꯊꯧꯒꯜꯂꯣꯟ ꯀꯥꯏꯗꯕ ꯑꯃꯗꯤ ꯂꯩꯍꯥꯎꯒꯤ ꯏꯪꯖ ꯇꯞꯆꯕ ꯃꯇꯧ ꯑꯗꯨꯅ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯂꯩꯍꯥꯎ ꯃꯃꯥ ꯃꯆꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯝꯃꯤ ꯇꯝꯅꯥꯁꯨ ꯃꯉꯥꯎ ꯈꯔ ꯊꯤꯖꯕꯒꯤ ꯋꯥꯅꯤ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯩ ꯏꯉꯥꯎ ꯉꯥꯎꯅ ꯍꯧꯖꯔꯛꯄ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯕꯅꯤꯅ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅꯁꯨ ꯇꯝꯅꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯃꯨꯛ ꯑꯃꯨꯛ ꯃꯉꯥꯎ ꯊꯤꯔꯛꯄꯗ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯇꯝꯅꯥꯕꯨ ꯁꯥꯎꯅꯤꯡꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯁꯨ ꯇꯞꯅ ꯂꯩꯍꯥꯎꯗ ꯌꯦꯡꯂꯗꯨꯅ ꯂꯩꯍꯥꯎ ꯑꯗꯨꯝꯅ ꯇꯧꯒꯅꯨꯀꯣ ꯅꯈꯣꯏ ꯅꯃꯥ ꯅꯆꯥꯕꯨ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯦ ꯑꯗꯨꯕꯨ ꯏꯆꯥ ꯁꯣꯛꯂꯛꯄꯒꯤ ꯏꯆꯦꯁꯨ ꯂꯥꯛꯄꯅꯤ ꯑꯗꯣ ꯂꯩꯍꯥꯎ ꯅꯆꯥꯁꯦ ꯂꯩꯁꯥꯕꯤꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯉꯥꯎ ꯊꯤꯕ ꯑꯁꯦ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯍꯧꯗ꯭ꯔꯕꯗꯤ ꯃꯔꯥꯏꯕꯛ ꯊꯤꯗꯨꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯈꯤꯒꯅꯤꯀꯣ ꯐꯔꯦ ꯐꯔꯦ ꯏꯆꯦ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤ ꯑꯗꯨꯁꯨ ꯊꯣꯛꯈ꯭ꯔꯦ ꯅꯨꯄꯤ ꯑꯗꯨꯅ ꯀꯣꯟꯊꯣꯡ ꯑꯗꯣꯝꯗ ꯊꯣꯔꯛꯄꯗ ꯇꯝꯅꯥꯁꯨ ꯃꯈꯨꯠꯇ ꯄꯨꯟ ꯑꯃ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯁꯣꯛꯂꯨꯕꯗꯒꯤ ꯍꯜꯂꯛꯂꯝꯃꯤ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯇꯝꯅꯥꯗ ꯌꯦꯡꯂꯝꯂꯒ ꯋꯥꯗꯤ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯆꯠꯈ꯭ꯔꯦ ꯇꯝꯅꯥꯁꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯂꯗꯨꯅ ꯀꯩ ꯃꯤꯠꯌꯦꯡꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯀꯩꯅꯣꯅꯦ ꯃꯣꯏ ꯃꯃꯥ ꯃꯆꯥꯁꯦ ꯑꯩꯉꯣꯟꯗ ꯂꯣꯏ ꯉꯥꯎꯔꯕ ꯀꯩꯅꯣꯝꯃ ꯇꯧꯔꯦꯗ ꯅꯠꯇ꯭ꯔꯒ ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯑꯉꯥꯎ ꯂꯤꯅꯥꯒ ꯍꯧꯕ ꯖꯥꯠꯂꯣ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯆꯪꯂꯛꯂꯒ ꯃꯥꯡꯒꯣꯜꯗ ꯐꯝꯂꯤꯕ ꯃꯃꯥꯕꯨ ꯌꯦꯡꯂꯗꯨꯅ ꯏꯃꯥ ꯀꯩꯅꯣ ꯃꯦꯝꯆꯥ ꯍꯥꯏꯕꯤꯁꯤꯅ ꯃꯃꯤꯠ ꯃꯅꯥ ꯆꯣꯡꯊꯣꯛꯈꯩ ꯑꯩꯉꯣꯟꯗ ꯌꯦꯡꯂꯤꯕꯁꯤꯕꯣ ꯅꯠꯇꯦ ꯀꯩ ꯍꯥꯏꯔꯝꯂꯤꯅꯣꯕ ꯅꯪꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯃꯤꯠ ꯊꯨꯒꯥꯏꯔꯨꯏ ꯍꯥꯏꯕꯁꯤ ꯆꯨꯝꯕ꯭ꯔꯥ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯃꯃꯤꯠ ꯊꯨꯒꯥꯏꯕꯗ ꯅꯠꯇꯦ ꯍꯦꯟꯗꯤ ꯍꯦꯟꯖꯤꯜꯂꯛꯂꯗꯤꯅꯦ ꯃꯉꯛ ꯐꯥꯎꯕ ꯀꯛꯊꯠꯀꯗꯕꯅꯤ ꯂꯩꯍꯥꯎ ꯃꯆꯥꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯇꯞꯅ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪ ꯁꯤꯕꯨ ꯀꯔꯝꯅ ꯉꯥꯡꯅꯔꯁꯤꯒꯦꯅꯦ ꯅꯪꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯊꯣꯡ ꯆꯥꯗꯕ ꯑꯗꯣ
ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯪ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ. ꯅꯁꯥꯅ ꯋꯥꯈꯜꯁꯨ ꯈꯔ ꯇꯥꯎ. ꯏꯃꯥꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯅꯪꯅ ꯋꯥꯍꯟꯈꯤꯒꯦ ꯍꯥꯏꯕꯅꯣ? ꯑꯁꯝꯅ ꯃꯆꯥꯒꯤ ꯃꯐꯝꯗ ꯍꯪꯂꯝꯃꯤ. ꯏꯃꯥ, ꯑꯩꯅ ꯇꯧꯅꯤꯡꯗꯅ ꯇꯧꯕ ꯅꯠꯇꯦ. ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯃꯔꯨꯞ ꯑꯅꯤꯒ ꯂꯣꯏꯅꯅ ꯑꯩꯅ ꯆꯠꯄ ꯈꯣꯠꯄꯗ ꯌꯥꯝꯅ ꯑꯌꯦꯠ ꯑꯄꯟ ꯄꯤꯌꯦ. ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯃꯥꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯗꯤ ꯑꯩꯕꯨ ꯐꯥꯔꯒ ꯅꯝꯗꯅ ꯂꯧꯒꯅꯤꯁꯨ ꯍꯥꯏ. ꯃꯁꯛꯇꯣ ꯅꯨꯡꯁꯤꯃꯟꯗ꯭ꯔꯗꯅ ꯑꯩꯁꯨ ꯏꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯍꯥꯏꯗꯅ ꯂꯨꯝꯂꯒ ꯃꯃꯤꯠꯇꯨꯗꯅꯦ ꯁꯥꯏꯔꯣꯡꯅ ꯀꯥꯞꯊꯠꯄꯅꯤꯗꯅ. ꯌꯥꯔꯦ ꯌꯥꯔꯦ, ꯏꯃꯥ ꯅꯪꯒꯤ ꯋꯥꯗꯨ ꯇꯥꯅꯤꯡꯗꯦ. ꯍꯥꯏꯌꯨ, ꯅꯪꯅ ꯏꯃꯥꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯋꯥꯍꯟꯈꯤꯒꯦ ꯍꯥꯏꯕꯅꯣ? ꯑꯁꯨꯝꯅ ꯏꯃꯥꯕꯨ ꯃꯤꯠꯃꯥꯡ ꯊꯣꯛꯍꯟꯒꯗꯕ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯅꯄꯥꯕꯨꯡꯒꯤ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯒꯦ. ꯅꯪ ꯅꯇꯣꯝꯇ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯣꯀꯣ ꯅꯪ. ꯑꯁꯤ ꯍꯥꯏꯔꯝꯗꯅ ꯂꯩꯍꯥꯎ ꯀꯞꯇꯨꯅ ꯏꯃꯨꯡ ꯑꯗꯣꯝꯗ ꯆꯪꯈꯤꯔꯝꯃꯤ. ꯇꯝꯅꯥꯁꯨ ꯃꯃꯥꯅ ꯍꯥꯏꯔꯝꯂꯤꯕ ꯀꯜꯂꯕ ꯋꯥꯐꯝ ꯑꯗꯨꯅ ꯃꯁꯥ ꯑꯗꯨ ꯀ꯭ꯔꯛ ꯀ꯭ꯔꯛ ꯂꯥꯛꯁꯤꯟꯕꯒꯨꯝ ꯇꯨꯃꯤꯟꯅ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯈꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯑꯍꯤꯡꯒꯤ ꯃꯪꯂꯥꯟꯗ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯄꯨ ꯏꯕꯨꯡꯉꯣ ꯊꯝꯕꯧꯕꯨ ꯇꯝꯅꯥꯒꯤ ꯃꯪꯂꯥꯟꯗ ꯎꯔꯝꯃꯤ. ꯃꯥꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯊꯝꯕꯧꯅ ꯋꯥꯔꯤ ꯍꯦꯛ ꯍꯦꯛ ꯂꯤꯕꯤꯕ ꯑꯗꯨꯝꯅ ꯃꯪꯂꯥꯟ ꯑꯗꯨꯗꯁꯨ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯕꯤ ꯇꯝꯅꯥꯗꯨ ꯊꯝꯕꯧꯒꯤ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯊꯝꯕꯧꯅ ꯋꯥꯔꯤ ꯂꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ. ꯏꯁꯨꯕꯨ 𝗪𝗏𝗭𝗪 ꯅꯄꯨ ꯅꯣꯡꯃ ꯂꯤꯕ ꯂꯣꯏꯍꯧꯗ꯭ꯔꯕ ꯋꯥꯔꯤ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ? ꯏꯄꯨ, ꯑꯩ ꯉꯁꯤꯁꯨ ꯏꯄꯨꯅ ꯂꯤꯕ ꯂꯣꯏꯈꯤꯗ꯭ꯔꯕ ꯋꯥꯔꯤ ꯑꯗꯣ ꯉꯁꯤꯁꯨ ꯀꯥꯎꯗ꯭ꯔꯤ. ꯑꯗꯣ ꯏꯄꯨ, ꯃꯇꯧ ꯀꯔꯝꯅ ꯅꯣꯡꯁꯥꯕ ꯁꯅꯥ ꯀꯣꯅꯨꯡꯅ ꯂꯩꯔꯣꯟꯅꯨꯡꯗ ꯂꯩꯈ꯭ꯔꯤꯕꯅꯣ? ꯊꯝꯕꯧꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯁꯨꯗ ꯌꯦꯡꯂꯗꯨꯅ ꯇꯞꯅ ꯇꯝꯅꯥꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯗꯨꯅ, ꯏꯁꯨꯅ ꯈꯪꯅꯤꯡꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯅꯈꯣꯡꯅ ꯊꯣꯡꯅ ꯊꯤꯔꯨꯗꯨꯅ ꯈꯪꯖꯔꯣ. ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯂꯩꯅꯨꯡꯗ ꯂꯩꯈ꯭ꯔꯕ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯕꯨ ꯊꯤꯔꯨꯒꯅꯤ ꯏꯄꯨ? ꯈꯨꯜꯁꯤꯗꯒꯤ ꯅꯣꯡꯄꯣꯛ ꯄꯥꯡꯅ ꯑꯁꯨꯝ ꯆꯠꯂꯒ ꯆꯥꯎꯔꯕ ꯆꯤꯡꯖꯥꯎ ꯑꯅꯤꯒꯤ ꯀꯥꯔꯛ ꯑꯃꯈꯛ ꯊꯦꯡꯅꯒꯅꯤ. ꯑꯁꯨꯝꯅ ꯍꯥꯏꯅ ꯆꯥꯎꯔꯕ ꯆꯤꯡꯖꯥꯎ ꯑꯅꯤ ꯑꯗꯨꯗ ꯅꯠꯇꯅ ꯂꯩꯅꯨꯡꯗ ꯂꯩꯈ꯭ꯔꯕ ꯅꯣꯡꯁꯥꯕ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯝꯅꯥꯒꯤ ꯃꯪꯂꯥꯟ ꯑꯗꯨꯗ ꯎꯔꯛꯂꯝꯃꯤ. ꯇꯝꯅꯥꯒꯤ ꯃꯁꯥ ꯑꯗꯨ ꯅꯣꯝꯗꯨꯅ ꯂꯩꯍꯥꯎꯅ, ꯏꯕꯦꯝꯃ, ꯅꯪꯕꯨ ꯍꯧꯒꯠꯂꯣꯅꯦ. ꯅꯨꯄꯤ ꯅꯪꯅ ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯋꯥꯇꯣꯜꯂꯣꯝꯂꯕ ꯐꯥꯎꯕ ꯇꯨꯝꯗꯨꯅ ꯂꯩꯅꯕ꯭ꯔꯣ? ꯑꯁꯨꯝꯅ ꯃꯆꯥꯕꯨ ꯍꯧꯗꯣꯔꯛꯂꯝꯃꯤ. ꯇꯝꯅꯥꯁꯨ ꯎꯏꯔꯨꯝ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯔꯛꯇꯨꯅ ꯃꯃꯥꯗ ꯌꯦꯡꯂꯛꯏ. ꯑꯗꯨꯒ ꯌꯥꯝꯅ ꯇꯟꯅ ꯇꯝꯅꯥꯅ, ꯑꯁ, ꯏꯃꯥ ꯅꯪꯅ ꯌꯦꯠꯄꯁꯤ ꯌꯦꯠꯂꯤꯗꯀꯣ, ꯃꯪ ꯅꯨꯡꯉꯥꯏꯔꯀꯥꯟꯁꯤꯗ. ꯁꯤ ꯍꯥꯏꯗꯨꯅ ꯇꯟꯅ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯍꯧꯒꯠꯈꯤꯔꯝꯃꯤ. ꯂꯩꯍꯥꯎꯁꯨ ꯌꯥꯝꯅ ꯁꯥꯎꯅ. ꯈꯨꯜꯁꯤꯒꯤ ꯅꯇꯥꯔꯣꯏ ꯀꯌꯥꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯗꯨꯅ ꯃꯆꯥ ꯃꯁꯨ ꯆꯤꯀꯣꯟ ꯅꯥꯀꯣꯟꯗꯅ ꯂꯩꯅꯈ꯭ꯔꯕ ꯃꯇꯝꯁꯤꯗ ꯃꯥꯅ ꯁꯤꯗ ꯄꯤꯛꯂꯤꯉꯩ ꯃꯇꯝꯒꯤ ꯃꯊꯣꯡ ꯆꯥꯗꯕꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯗ꯭ꯔꯤ ꯍꯥꯏꯕꯅꯤꯗ. ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯉꯥꯡꯗꯨꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯆꯥꯛ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ. ꯑꯗꯨꯒ ꯁꯣꯝꯗꯅ ꯇꯝꯅꯥꯗꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯄꯨ ꯊꯝꯕꯧꯅ ꯈꯪꯍꯧꯗꯅ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡ ꯑꯁꯤꯗ ꯃꯪꯂꯥꯟꯗ ꯂꯥꯛꯇꯨꯅ ꯂꯩꯅꯨꯡꯗ ꯂꯩꯈ꯭ꯔꯕ ꯅꯣꯡꯁꯥꯕꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯔꯝꯕ ꯑꯗꯨꯅ ꯇꯝꯅꯥ ꯊꯥꯡꯉꯩ ꯁꯦꯡꯅ ꯂꯩꯕꯨ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯃꯪꯂꯥꯟꯗ ꯎꯈꯤꯕ ꯁꯛꯇꯝ ꯀꯌꯥ ꯑꯗꯨ ꯂꯥꯛꯁꯤꯟꯅꯕ ꯇꯧꯗꯨꯅ ꯂꯩꯔꯤ. ꯂꯩꯍꯥꯎꯅ ꯆꯥꯛ ꯏꯁꯤꯡ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯃꯃꯥ ꯃꯆꯥ ꯍꯥꯎꯕ ꯍꯥꯎꯇꯕ ꯆꯥꯛ ꯑꯗꯨ ꯍꯔꯥꯎ ꯆꯥꯃꯤꯟꯅꯔꯕꯒꯤ ꯇꯨꯡꯗ ꯇꯝꯅꯥ ꯋꯥꯈꯜ ꯀꯌꯥ ꯈꯟꯕ ꯌꯥꯕ ꯈꯜꯂꯗꯨꯅ ꯇꯞꯅ ꯃꯃꯥꯗ ꯌꯦꯡꯂꯗꯨꯅ ꯇꯝꯅꯥꯁꯨ ꯃꯥꯒꯤ ꯃꯪꯂꯥꯟꯗ ꯎꯈꯤꯕ ꯁꯛꯇꯝ ꯀꯌꯥ ꯑꯃꯗꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯄꯨ ꯏꯕꯨꯡꯉꯣ ꯊꯝꯕꯧꯅ ꯇꯥꯛꯄꯤꯔꯝꯕ ꯅꯈꯣꯡꯅ ꯊꯧꯅ ꯊꯤꯗꯨꯅ ꯈꯪꯖꯅꯕ ꯍꯣꯠꯅꯖꯧ ꯍꯥꯏꯔꯝꯕꯅꯆꯤꯡꯕ ꯀꯌꯥ ꯑꯗꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯝꯃꯤ. ꯑꯗꯨꯒ ꯇꯝꯅꯥꯅ, ꯏꯃꯥ, ꯅꯆꯥꯒꯤ ꯊꯃꯣꯏꯗ ꯂꯩꯅꯨꯡꯗ ꯂꯩꯈ꯭ꯔꯕ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯕꯨ ꯀꯔꯝꯅ ꯑꯣꯏꯈꯤꯕꯅꯣ ꯍꯥꯏꯕꯁꯦ ꯈꯪꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯦ. ꯑꯗꯨꯅ ꯏꯃꯥꯅ ꯌꯥꯕꯤꯔꯕꯗꯤ ꯅꯆꯥ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩ ꯄꯥꯡꯅ ꯆꯠꯂꯒ ꯂꯩꯅꯨꯡꯗ ꯂꯩꯈ꯭ꯔꯕ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯕꯨ ꯊꯤꯖꯔꯨꯒꯦ. ꯏꯕꯦꯝꯃ, ꯅꯪꯁꯦ ꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯒꯅꯨ. ꯅꯨꯄꯤ ꯅꯪꯅ ꯅꯇꯣꯝꯇ ꯀꯔꯝꯅ ꯂꯩ ꯂꯩꯇꯦ ꯍꯥꯏꯕꯁꯨ ꯈꯪꯗꯕ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯕꯨ ꯊꯤꯕ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯏꯃꯥꯒꯤꯗꯤ ꯅꯪ ꯅꯇꯣꯝꯇꯅꯤ. ꯅꯪꯒꯤ ꯃꯪꯂꯥꯟꯗꯅꯤ ꯏꯃꯥꯅ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯂꯤꯕꯁꯦ. ꯑꯗꯨꯅ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪ ꯑꯃꯨꯛ ꯍꯟꯅ ꯂꯩ ꯂꯩꯇꯦ ꯍꯥꯏꯕꯁꯨ ꯈꯪꯗꯕ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯕꯨ ꯊꯤꯔꯨꯒꯦ ꯍꯥꯏꯅ ꯍꯥꯏꯒꯅꯨꯀꯣ. ꯑꯁꯨꯝꯅ ꯃꯆꯥꯕꯨ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ. ꯑꯗꯨꯕꯨ ꯇꯝꯅꯥꯁꯨ ꯇꯝꯅꯥꯅꯤ. ꯃꯥꯅ ꯄꯥꯝꯈ꯭ꯔꯕ ꯅꯤꯡꯈ꯭ꯔꯕ ꯑꯃꯠꯇ ꯄꯥꯡꯊꯣꯛꯇꯅ ꯇꯣꯛꯂꯛꯇꯕꯅꯤ. ꯃꯔꯝ ꯑꯗꯨꯅ
ꯃꯃꯥ ꯂꯩꯍꯥꯎꯒꯤ ꯃꯐꯝꯗ ꯉꯔꯪ ꯉꯔꯪ ꯉꯪꯂꯝꯃꯤ꯫ ꯃꯆꯥꯅ ꯍꯥꯏꯕ ꯌꯥꯕ ꯍꯥꯏꯖꯔꯕꯁꯨ ꯂꯩꯍꯥꯎꯅ ꯃꯆꯥꯕꯨ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ꯫ ꯂꯩꯍꯥꯎꯅ ꯐꯅ ꯊꯤꯡꯖꯔꯕꯁꯨ ꯇꯝꯅꯥ ꯂꯣꯟꯅ ꯃꯃꯥꯗ ꯍꯥꯏꯔꯝ ꯇꯥꯛꯂꯝꯗꯅ ꯆꯠꯂꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯅꯣꯡꯃ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯃꯗ ꯇꯨꯃꯤꯟꯅ ꯇꯝꯅꯥ ꯍꯧꯒꯠꯂꯛꯇꯨꯅ ꯃꯃꯥꯗ ꯇꯥꯛꯂꯝꯗꯅ ꯆꯠꯅꯅꯕ ꯇꯧꯔꯛꯄ ꯃꯇꯝꯗ ꯂꯩꯍꯥꯎꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯂꯗꯨꯅ ꯇꯞꯅ ꯂꯩꯍꯥꯎꯅ "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯕꯨ ꯏꯃꯥꯅ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ? ꯆꯪꯉꯣ, ꯍꯌꯦꯡ ꯏꯅꯨꯡ ꯇꯩꯅ ꯉꯥꯜꯂꯛꯄꯒ ꯏꯃꯥ ꯏꯆꯥ ꯋꯥꯔꯤ ꯁꯥꯟꯅꯁꯤ." ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯆꯥꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯂꯤ꯫ ꯑꯍꯤꯡ ꯑꯗꯨ ꯍꯧꯈꯤꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯏꯃꯥꯅ ꯐꯅ ꯌꯥꯝꯅ ꯊꯤꯡꯂꯕꯁꯨ ꯅꯪꯕꯨ ꯈꯥꯝꯕ ꯍꯥꯏꯕꯁꯦ ꯏꯃꯥꯒꯤ ꯄꯥꯡꯒꯜ ꯅꯠꯇꯦ ꯍꯥꯏꯕ ꯏꯃꯥꯁꯨ ꯈꯪꯏ꯫ ꯅꯪꯕꯨ ꯑꯩꯅ ꯊꯥꯕꯨꯝ ꯇꯔꯥ ꯅꯥꯄꯨꯗꯨꯅ ꯇꯥꯏꯕꯪꯁꯤꯗ ꯈꯣꯡꯗꯍꯜꯂꯛꯄꯅꯤ." ꯇꯝꯅꯥꯁꯨ ꯃꯃꯥꯗ ꯌꯦꯡꯂꯗꯨꯅ ꯇꯞꯅ "ꯏꯃꯥ" ꯑꯁꯨꯝꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯂꯩꯍꯥꯎꯁꯨ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯗꯨꯅ "ꯏꯃꯥꯅ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗ ꯊꯤꯡꯂꯔꯣꯏ, ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯗꯤ ꯏꯃꯥꯅ ꯑꯃꯠꯇ ꯉꯥꯏꯔꯕ ꯅꯨꯃꯤꯠ ꯊꯥꯒꯨꯝ ꯌꯦꯡꯖꯔꯤꯕꯅꯤ꯫ ꯏꯆꯥ ꯂꯩꯔꯝꯕꯅ ꯉꯁꯤ ꯐꯥꯎꯕ ꯏꯄꯨꯔꯣꯏꯕꯅ ꯅꯧꯅ ꯂꯪꯊꯣꯛꯄꯤꯔꯝꯂꯕꯁꯨ ꯏꯆꯥꯒꯤ ꯑꯁꯥꯗ ꯑꯋꯥꯕ ꯍꯥꯏꯕꯗꯣ ꯈꯪꯗꯅ ꯏꯆꯥꯒꯤ ꯃꯪꯂꯥꯟꯗ ꯏꯃꯥꯅ ꯍꯤꯡꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯏꯃꯥꯒꯤ ꯏꯐꯝꯗ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯅꯥꯛꯇ ꯍꯜꯂꯛꯈꯤꯅꯤ ꯍꯥꯏꯅ ꯏꯃꯥꯗ ꯋꯥꯁꯧ." ꯁꯤ ꯍꯥꯏꯗꯨꯅ ꯂꯩꯍꯥꯎ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯀꯞꯆꯔꯤ꯫ "ꯏꯃꯥ, ꯏꯃꯥ, ꯅꯆꯥ ꯆꯠꯂꯔꯣꯏꯒꯦ꯫ ꯏꯃꯥꯒꯤ ꯃꯇꯦꯡ ꯀꯌꯥ ꯄꯥꯡꯗꯨꯅ ꯏꯃꯥꯅ ꯄꯥꯝꯖꯕ ꯃꯇꯤꯛ ꯆꯥꯕꯤ ꯅꯨꯄꯤ ꯑꯃ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯔꯒꯦ ꯏꯃꯥ꯫ ꯅꯆꯥ ꯏꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯂꯔꯣꯏꯌꯦ ꯏꯃꯥ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯑꯩꯒꯤ ꯏꯆꯥꯅ ꯑꯗꯨꯝꯅ ꯋꯥꯈꯜ ꯍꯟꯊꯒꯗꯕ ꯅꯠꯇꯦ꯫ ꯏꯆꯥꯗꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯂꯩꯕꯤꯅꯤ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯧꯁꯤꯡ ꯆꯥꯎꯕꯤ ꯏꯆꯥꯅꯤ꯫ ꯏꯆꯥꯒꯤ ꯍꯥꯏꯈꯤꯕ ꯋꯥ ꯍꯣꯡꯗꯕ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯑꯃ ꯄꯣꯛꯄꯗꯒꯤ ꯌꯥꯎꯔꯛꯏ ꯍꯥꯏꯕ ꯏꯃꯥꯅ ꯈꯪꯏ꯫ ꯑꯗꯨꯅ ꯏꯆꯥꯅ ꯆꯠꯄ ꯄꯥꯝꯂꯤꯕ ꯑꯗꯣ ꯄꯟꯊꯨꯡ ꯌꯧꯅꯕ ꯆꯠꯄ ꯉꯝꯗꯨꯅ ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛ ꯊꯨꯡꯖꯔꯣ꯫ ꯏꯃꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯏꯆꯥꯒꯤ ꯅꯐꯝꯗ ꯃꯥꯡꯒꯣꯜ ꯄꯤꯕꯤꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪ ꯑꯃꯨꯛ ꯍꯟꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯜꯂꯛꯇꯨꯅ ꯏꯃꯥ ꯏꯆꯥ ꯑꯃꯨꯛ ꯍꯟꯅ ꯎꯅꯈꯤꯁꯤꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯍꯥꯎ ꯀꯞꯅ ꯀꯞꯅ ꯃꯆꯥꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯩ꯫ ꯇꯝꯅꯥꯁꯨ ꯃꯃꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯆꯔꯤ꯫ ꯑꯗꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯍꯥꯎꯕ ꯍꯥꯎꯇꯕ ꯊꯤꯗꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯗꯨꯅ ꯂꯩꯍꯥꯎꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯄꯨꯔꯣꯏꯕꯅ ꯊꯝꯕꯤꯔꯝꯕ ꯑꯃꯗꯤ ꯂꯥꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯥꯅ ꯋꯥꯅ ꯇꯥꯟꯁꯤꯟꯖꯕ ꯇꯔꯦꯠ ꯁꯦꯟꯖꯥ ꯀꯌꯥ ꯑꯗꯨ ꯂꯣꯏꯅ ꯄꯨꯊꯣꯛꯇꯨꯅ ꯃꯆꯥꯅ ꯆꯠꯄꯗ ꯆꯪꯒꯗꯕ ꯑꯏꯪ ꯑꯁꯥ ꯈꯥꯡꯅꯕ ꯑꯊꯥꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯀꯌꯥꯒ ꯂꯣꯏꯅꯅ ꯐꯖꯔꯕ ꯑꯉꯧꯕ ꯃꯆꯨꯒꯤ ꯁꯒꯣꯜ ꯑꯃꯁꯨ ꯂꯩꯍꯥꯎꯅ ꯃꯆꯥꯒꯤ ꯂꯩꯕꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯆꯥꯒꯤ ꯑꯋꯥꯠ ꯑꯄꯥ ꯑꯃꯠꯇ ꯂꯩꯍꯟꯗꯅꯕ ꯂꯩꯍꯥꯎꯅ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯑꯗꯨꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯇꯝꯅꯥꯁꯨ ꯃꯥꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯈꯣꯡꯁꯥꯟꯅꯕ ꯁꯦꯝ ꯁꯥꯕ ꯄꯨꯝꯕ ꯂꯣꯏꯔꯝꯃꯤ꯫ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯇꯝꯅꯥ ꯃꯃꯥꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯏꯔꯝꯖꯗꯨꯅ "ꯏꯃꯥ, ꯅꯆꯥꯅ ꯈꯟꯖꯔꯤꯕ ꯑꯁꯦ ꯊꯨꯡꯕ ꯉꯝꯖꯒꯦꯀꯣ꯫ ꯂꯥꯞꯅ ꯂꯩꯔꯕꯁꯨ ꯅꯆꯥꯕꯨ ꯏꯃꯥꯅ ꯊꯥꯕꯨꯝ ꯇꯔꯥꯅ ꯄꯨꯔꯛꯄ ꯃꯇꯝꯗ ꯀꯔꯤꯗ ꯁꯣꯏꯈꯤꯅꯤ ꯉꯥꯝꯈꯤꯅꯤ ꯍꯥꯏꯅ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯅꯆꯥꯒꯤ ꯄꯥꯡꯒꯜ ꯑꯣꯏꯕꯤꯌꯨꯀꯣ." ꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯕꯨ ꯈꯣꯏꯔꯝꯖꯔꯝꯃꯤ꯫ ꯂꯩꯍꯥꯎꯁꯨ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯗꯨꯅ "ꯏꯆꯥꯒꯤ ꯈꯣꯡꯆꯠꯁꯦ ꯄꯟꯊꯨꯡ ꯌꯧꯕ ꯉꯝꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯏꯃꯥꯒꯤ ꯏꯅꯥꯛꯇ ꯍꯜꯂꯛꯎ꯫ ꯏꯆꯥꯅ ꯍꯜꯂꯛꯄꯗꯣ ꯏꯃꯥꯅ ꯋꯥꯅ ꯉꯥꯏꯔꯝꯒꯦ." ꯑꯁꯨꯝꯅ ꯃꯆꯥꯒꯤ ꯃꯐꯝꯗ ꯄꯥꯡꯒꯜ ꯑꯣꯏꯅꯕ ꯋꯥꯍꯩ ꯀꯌꯥ ꯑꯃꯁꯨ ꯂꯩꯍꯥꯎꯅ ꯃꯆꯥ ꯇꯝꯅꯥꯗ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯃꯥꯒꯤ ꯃꯐꯝꯗ ꯕꯤꯗꯥꯏ ꯄꯤꯔꯝꯗꯨꯅ ꯃꯥꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯈꯣꯡꯁꯥꯟꯕ ꯍꯧꯈ꯭ꯔꯦ꯫ ꯃꯆꯥꯅ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯆꯠꯈꯤꯕ ꯑꯗꯨ ꯂꯩꯍꯥꯎꯁꯨ ꯆꯤꯟꯕꯥꯜꯗꯗꯤ ꯃꯣꯃꯣꯟꯅꯧ ꯃꯤꯠꯂꯨ ꯑꯅꯤꯗꯅ ꯂꯦꯞꯄ ꯂꯩꯇ ꯄꯤꯔꯥꯡ ꯁꯤꯟꯊꯖꯗꯨꯅ ꯌꯦꯡꯂꯗꯨꯅ ꯂꯩꯖꯍꯧꯔꯦ꯫ ꯇꯝꯅꯥꯁꯨ ꯃꯁꯥꯗ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯅꯣꯡꯄꯣꯛ ꯄꯥꯡꯕ ꯑꯗꯣꯝꯗ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯀꯌꯥ ꯈꯥꯡꯗꯨꯅ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯟ ꯀꯌꯥ ꯂꯥꯟꯗꯨꯅ ꯅꯨꯃꯤꯠ 12ꯅꯤ ꯂꯦꯞꯇꯅ ꯂꯥꯛꯂꯕꯒꯤ ꯇꯨꯡꯗ ꯃꯥꯒꯤ ꯃꯪꯂꯥꯟꯗ ꯎꯈꯤꯕ
ꯆꯥꯎꯔꯕ ꯆꯤꯡꯖꯥꯎ ꯑꯅꯤꯒꯤ ꯀꯥꯔꯛ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯇꯝꯅꯥꯁꯨ ꯃꯐꯝ ꯑꯗꯨ ꯊꯦꯡꯅꯕꯗ ꯍꯔꯥꯎꯅ "ꯏꯃꯥ, ꯅꯆꯥ ꯄꯟꯊꯨꯡ ꯌꯧꯖꯔꯦ꯫ ꯅꯆꯥꯅ ꯈꯪꯅꯤꯡꯂꯤꯕ ꯑꯁꯦ ꯈꯪꯕ ꯉꯝꯖꯔꯒꯦꯀꯣ ꯏꯃꯥ." ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯟꯖꯩ ꯑꯗꯨꯒ ꯑꯃꯨꯛ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯄꯨꯒꯤ ꯃꯐꯝꯗ "ꯏꯄꯨ, ꯉꯁꯤꯗꯤ ꯅꯁꯨꯒꯤ ꯄꯟꯊꯨꯡ ꯌꯧꯕ ꯉꯝꯖꯔꯦ꯫ ꯏꯄꯨꯒꯤ ꯋꯥꯍꯩ ꯑꯃꯅ ꯅꯁꯨꯕꯨ ꯆꯤꯡꯗꯨꯅ ꯃꯐꯝ ꯑꯁꯤ ꯇꯥꯟꯅ ꯄꯨꯔꯛꯄꯅꯤ꯫ ꯅꯁꯨꯒꯤ ꯅꯤꯡꯖꯕ ꯑꯁꯦ ꯊꯨꯡꯖꯒꯦꯀꯣ ꯏꯄꯨ꯫ ꯏꯄꯨꯅ ꯅꯁꯨꯒꯤ ꯄꯥꯡꯒꯜ ꯑꯣꯏꯖꯒꯦ꯫ ꯁꯣꯟꯊꯔꯛꯂꯕ ꯃꯇꯝꯗ ꯏꯄꯨꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯏꯪꯂꯕ ꯅꯋꯥꯍꯩꯅ ꯅꯁꯨꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯍꯥꯞꯄꯤꯌꯨꯀꯣ ꯏꯄꯨ." ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯆꯤꯡꯖꯥꯎ ꯑꯅꯤꯒꯤ ꯀꯥꯔꯛ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯄꯗꯗꯤ ꯁꯥꯊꯤꯔꯕ ꯇꯤꯡꯈꯪ ꯄꯥꯜꯂꯕ ꯆꯥꯎꯔꯕ ꯎꯄꯥꯜ ꯀꯌꯥ ꯑꯃꯅ ꯌꯥꯝꯅ ꯀꯨꯡꯅ ꯍꯧꯖꯤꯟꯗꯨꯅ ꯂꯩꯔꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯕ ꯌꯥꯕ ꯆꯠꯄ ꯌꯥꯕ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯇꯝꯅ ꯍꯔꯥꯎꯅ ꯅꯣꯛꯆꯔꯝꯕ ꯃꯥꯏꯊꯣꯡ ꯑꯗꯣ ꯈꯪꯍꯧꯗꯅ ꯈꯪꯍꯟ ꯍꯟꯖꯤꯟꯈꯤ꯫ ꯃꯥꯒꯤ ꯃꯃꯥꯡꯗ ꯎꯔꯤꯕ ꯆꯥꯎꯔꯕ ꯇꯤꯡꯈꯪ ꯄꯥꯜꯂꯕ ꯎꯖꯥꯎ ꯀꯌꯥꯅ ꯀꯨꯡꯅ ꯍꯧꯈꯤꯕꯅ ꯈꯣꯡ ꯂꯝꯕꯤ ꯐꯥꯎꯕ ꯂꯩꯇ꯭ꯔꯕ ꯃꯐꯝ ꯑꯗꯨꯗ ꯀꯔꯝ ꯆꯠꯂꯨꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯆꯥꯎꯔꯕ ꯇꯤꯡꯈꯪ ꯄꯥꯜꯂꯕ ꯎꯖꯥꯎ ꯀꯌꯥꯅ ꯀꯨꯡꯅ ꯍꯧꯔꯝꯕ ꯃꯐꯝ ꯑꯗꯨ ꯃꯇꯣꯝꯇ ꯐꯠ ꯍꯥꯏꯗꯣꯔꯛꯇꯨꯅ ꯂꯝꯕꯤ ꯑꯃꯈꯛ ꯁꯦꯝꯂꯛꯏ꯫ ꯃꯇꯧ ꯑꯗꯨ ꯎꯔꯨꯕꯗ ꯇꯝꯅꯥꯗꯤ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯍꯔꯥꯎꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯁꯒꯣꯜ ꯑꯗꯨ ꯊꯧꯗꯨꯅ ꯂꯝꯕꯤ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯍꯥꯏꯗꯣꯛꯇꯨꯅ ꯂꯝꯕꯤ ꯑꯃ ꯁꯦꯝꯂꯝꯕꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯇꯤꯡꯈꯪ ꯄꯥꯜꯂꯕ ꯎꯖꯥꯎ ꯀꯌꯥ ꯑꯗꯨ ꯐꯠ ꯂꯥꯎꯅ ꯑꯃꯨꯛ ꯃꯇꯣꯝꯇ ꯆꯪꯁꯤꯟꯅꯔꯛꯇꯨꯅ ꯂꯝꯕꯤ ꯑꯗꯨ ꯆꯞꯁꯤꯜꯂꯛꯏ꯫ ꯇꯝꯅꯥꯁꯨ ꯆꯪꯁꯤꯜꯂꯨꯔꯕꯅꯤꯅ ꯌꯧꯅꯕꯗꯤ ꯆꯠꯂꯒꯦ ꯈꯜꯂꯗꯨꯅ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯀꯟꯅ ꯂꯝꯕꯤ ꯑꯗꯨꯗ ꯊꯧꯖꯤꯟꯈꯤ꯫ ꯇꯝꯅꯥꯅ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯨꯕꯗ ꯃꯥꯅ ꯆꯪꯂꯛꯂꯤꯕ ꯂꯝꯕꯤ ꯑꯗꯨ ꯍꯥꯟꯅꯒꯨꯝ ꯎꯖꯥꯎ ꯀꯌꯥ ꯑꯗꯨ ꯆꯞꯁꯤꯟꯅꯔꯛꯇꯨꯅ ꯃꯥꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯇꯥꯟꯅꯔꯛꯂꯤꯕ ꯑꯗꯨ ꯎꯔꯦ꯫ ꯇꯝꯅꯥꯁꯨ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯀꯟꯅ ꯊꯧꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯂꯝꯕꯤ ꯑꯗꯨꯕꯨ ꯂꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯝꯅꯥꯅ ꯑꯁꯨꯝ ꯁꯒꯣꯜ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯄꯅ ꯂꯪꯂꯕ ꯃꯉꯥꯜ ꯑꯃ ꯐꯨꯗꯣꯛꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯦ꯫ ꯇꯝꯅꯥꯁꯨ ꯂꯝꯕꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯂꯝꯈꯩ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯕ ꯇꯥꯔꯦ ꯍꯥꯏꯕ ꯈꯜꯂꯝꯃꯤ꯫ ꯇꯝꯅꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯥꯅ ꯎꯔꯤꯕ ꯂꯪꯂꯕ ꯃꯉꯥꯜ ꯑꯗꯨ ꯇꯝꯅ ꯁꯒꯣꯜ ꯑꯗꯨ ꯊꯨꯅ ꯌꯥꯡꯅ ꯊꯧꯖꯤꯜꯂꯤ꯫ ꯁꯒꯣꯜ ꯑꯗꯨꯅ ꯂꯪꯂꯕ ꯃꯉꯥꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯦꯛ ꯊꯧꯖꯤꯜꯂꯛꯂꯕꯒꯗꯤ ꯐꯖꯔꯕ ꯑꯁꯪ ꯑꯃꯥꯟꯇꯅ ꯊꯜꯂꯕ ꯑꯉꯛꯄ ꯃꯐꯝ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯇꯝꯅꯥ ꯃꯐꯝ ꯑꯗꯨ ꯌꯦꯡꯂꯗꯨꯅ ꯍꯔꯥꯎꯅ ꯃꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯆꯔꯤ꯫ ꯀꯣꯏꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗꯗꯤ ꯋꯥꯡ ꯆꯥꯎꯔꯕ ꯐꯖꯔꯕ ꯁꯅꯥ ꯀꯣꯅꯨꯡ ꯑꯃ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯦ꯫ ꯇꯝꯅꯥꯁꯨ ꯍꯔꯥꯎꯅ "ꯏꯃꯥ, ꯅꯆꯥꯒꯤ ꯋꯥꯈꯜꯗ ꯍꯪꯗꯨꯅꯇ ꯂꯥꯛꯂꯕ ꯅꯣꯡꯁꯥꯕ ꯃꯥꯒꯤ ꯁꯅꯥ ꯀꯣꯅꯨꯡꯕꯨ ꯂꯩꯅꯨꯡꯗ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯅꯆꯥꯅ ꯑꯁꯦꯡꯕ ꯑꯗꯣ ꯈꯪꯕ ꯉꯝꯖꯔꯦ." ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯅ ꯀꯟꯅꯁꯨ ꯂꯥꯎꯗꯨꯅ ꯂꯩꯖꯔꯝꯃꯤ꯫ ꯇꯝꯅꯥ ꯍꯔꯥꯎꯅ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯁꯅꯥꯊꯣꯡ ꯇꯝꯅ ꯆꯪꯁꯤꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯅꯥꯊꯣꯡ ꯑꯗꯨ ꯃꯇꯣꯝꯇ ꯍꯥꯡꯗꯣꯛꯆꯔꯛꯏ꯫ ꯇꯝꯅꯥꯁꯨ ꯍꯔꯥꯎ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯅꯥ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯗꯨ ꯃꯃꯤꯠ ꯄꯦꯟꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯁꯅꯥ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯁꯅꯥꯅ ꯁꯥꯕ ꯐꯖꯔꯕ ꯂꯩꯇꯦꯡꯒꯤ ꯄꯣꯠꯂꯝ ꯀꯌా ꯑꯃꯗꯤ ꯃꯅꯤ ꯃꯨꯛꯇꯥ ꯀꯌꯥ ꯍꯛꯂꯒ ꯅꯤꯡꯊꯤꯖꯔꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯀꯌꯥ ꯑꯃꯁꯨ ꯃꯆꯤ ꯂꯦꯡꯗ ꯃꯄꯣꯞ ꯀꯥꯏꯗꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯎꯔꯦ꯫ "ꯀꯅꯥ ꯂꯩꯒꯦ? ꯀꯅꯥ ꯂꯩꯒꯦ?" ꯑꯁꯨꯝꯅ ꯀꯟꯅ ꯂꯥꯎꯖꯩ꯫ ꯑꯗꯨꯕꯨ ꯇꯝꯅꯥꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯆꯥꯎꯔꯕ ꯁꯅꯥ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯈꯣꯟꯊꯥꯡ ꯌꯩꯗꯨꯅ ꯀꯥ ꯑꯃꯗꯒꯤ ꯀꯥ ꯑꯃꯗ ꯐꯥꯎꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯥꯎꯔꯕ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯗ ꯇꯝꯅꯥ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ꯫ ꯇꯝꯅꯥꯁꯨ ꯇꯞꯅ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯊꯛ ꯃꯈꯥ ꯁꯤꯟꯕ ꯊꯨꯡꯅ ꯑꯁꯨꯝ ꯆꯠꯇꯨꯅ ꯌꯦꯡꯗꯨꯅ ꯂꯥꯛꯄꯗ ꯌꯥꯝꯅ ꯅꯤꯡꯊꯤꯖꯔꯕ ꯀꯥ ꯑꯃꯗ ꯐꯖꯔꯕ ꯃꯍꯥꯔꯥꯅꯤꯒꯤ ꯐꯤꯖꯣꯜ ꯑꯃꯗꯤ ꯁꯅꯥꯒꯤ ꯂꯨꯍꯨꯞꯅꯆꯤꯡꯕ ꯂꯩꯕ ꯀꯥ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯇꯝꯅꯥꯁꯨ ꯃꯆꯤꯟꯗ ꯃꯣꯃꯣꯟ ꯇꯧꯗꯨꯅ ꯃꯥꯒꯤ ꯁꯦꯠꯂꯛꯂꯤꯕ ꯐꯤꯖꯣꯜ ꯑꯗꯨ ꯍꯣꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯂꯤꯕ ꯃꯍꯥꯔꯥꯅꯤꯒꯤ ꯐꯤꯖꯣꯜ ꯑꯗꯨ ꯁꯦꯠꯆꯤꯟꯗꯨꯅ ꯁꯅꯥꯒꯤ ꯂꯨꯍꯨꯞ ꯑꯗꯨꯁꯨ ꯃꯀꯣꯛꯇ ꯎꯞꯁꯤꯟꯗꯨꯅ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯑꯃꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯉꯥꯏꯍꯥꯛ ꯑꯗꯨ ꯃꯁꯥꯒꯤ ꯁꯛꯇꯝ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯀꯥ ꯈꯨꯗꯤꯡꯃꯛ ꯆꯪꯗꯨꯅ ꯀꯣꯏꯅ ꯌꯦꯡꯂꯛꯏ꯫ ꯇꯝꯅꯥꯅ ꯀꯥ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯌꯦꯡꯂꯕꯁꯨ ꯀꯅꯥꯁꯨ ꯂꯩꯕ ꯊꯦꯡꯅꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯇꯝꯅꯥꯅ ꯈꯪꯗꯕꯒꯤ ꯋꯥꯅꯤ, ꯇꯝꯅꯥꯅ ꯁꯅꯥ ꯀꯣꯅꯨꯡ ꯃꯅꯨꯡꯁꯤꯗ ꯍꯦꯛ ꯆꯪꯂꯛꯄꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯇꯝꯅꯥꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯝꯅꯥꯅ ꯆꯠꯄ ꯈꯨꯗꯤꯡꯃꯛ ꯃꯇꯨꯡ ꯀꯣꯏꯌꯦꯟ ꯏꯟꯅꯗꯨꯅ ꯂꯣꯟꯅ ꯇꯝꯅꯥꯅ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫
ꯑꯗꯨꯕꯨ ꯇꯝꯅꯥꯗꯤ ꯃꯥꯒꯤ ꯃꯇꯨꯡꯗ ꯑꯗꯨꯝꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯃꯥꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯤ ꯍꯥꯏꯕ ꯈꯪꯗꯕꯅꯤꯅ ꯃꯥꯒꯤ ꯊꯣꯛꯄ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯇꯨꯅ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯗꯨꯅ ꯍꯔꯥꯎꯅ ꯃꯆꯤꯟꯗꯁꯨ ꯅꯣꯛꯆꯔꯤ꯫ ꯑꯗꯨꯝꯅ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯂꯤꯉꯩ ꯀꯣꯔꯧꯃꯥꯁꯨ ꯅꯣꯡꯆꯨꯞ ꯆꯤꯡꯌꯥ ꯄꯥꯡꯈꯤꯗꯨꯅ ꯃꯝꯁꯤꯟꯈꯤꯔꯝꯃꯤ꯫ ꯉꯁꯥꯏ ꯃꯈꯩ ꯃꯈꯣꯜ ꯃꯋꯥ ꯑꯃꯠꯇ ꯇꯥꯔꯝꯗꯕꯗꯨ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯕꯗ ꯂꯝꯍꯨꯏ ꯀꯌꯥꯅ ꯈꯣꯡꯕ ꯂꯥꯎꯕꯒꯤ ꯃꯈꯣꯜꯇꯅ ꯃꯐꯝ ꯑꯗꯨ ꯄꯨꯝꯅꯤꯟ ꯅꯤꯟꯈ꯭ꯔꯦ꯫ ꯇꯝꯅꯥꯁꯨ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯃꯈꯨꯠꯇ ꯃꯩꯔꯥ ꯑꯃ ꯄꯥꯏꯗꯨꯅ ꯃꯍꯥꯔꯥꯅꯤꯒꯤ ꯐꯤꯖꯣꯜ ꯑꯃꯗꯤ ꯂꯨꯍꯨꯞꯅ ꯆꯤꯡꯕ ꯂꯩꯔꯝꯕ ꯀꯥ ꯑꯗꯨꯗ ꯆꯪꯗꯨꯅ ꯊꯣꯡꯅꯥꯎ ꯀꯌꯥ ꯑꯗꯨ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯝꯂꯒ ꯂꯩꯔꯤꯕ ꯐꯃꯨꯡ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯃꯤ ꯀꯌꯥꯅ ꯍꯔꯥꯎꯅ ꯅꯣꯛꯈꯤꯗꯨꯅ ꯂꯥꯡꯗꯨꯅ ꯂꯩꯕꯒꯤ ꯃꯈꯣꯜ ꯑꯗꯨꯅ ꯇꯝꯅꯥ ꯇꯨꯝꯊꯕ ꯌꯥꯗꯗꯨꯅ ꯇꯞꯅ ꯃꯃꯤꯠ ꯑꯗꯨ ꯅꯣꯏꯗꯨꯅ ꯄꯥꯡꯊꯣꯔꯛꯏ꯫ ꯎꯏꯔꯨꯝ ꯑꯁ ꯅꯣꯡꯌꯥꯏꯁꯤꯗ ꯀꯥꯏꯗ ꯃꯤꯌꯥꯝꯅꯣ ꯈꯪꯗꯦꯕ, ꯉꯁꯥꯏ ꯉꯜꯂꯤꯉꯩ ꯃꯇꯝꯗꯗꯤ ꯀꯥꯏꯗ ꯂꯩꯔꯨꯕꯅꯣ ꯈꯪꯗꯦꯅꯦ꯫ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯜꯂꯗꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯑꯁꯨꯝ ꯊꯣꯔꯛꯄꯗꯗꯤ ꯇꯝꯅꯥ ꯑꯉꯛꯄꯅ ꯃꯁꯥ ꯑꯗꯨ ꯄꯨꯡꯌꯣꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯀꯣꯅꯨꯡꯒꯤ ꯃꯤꯌꯥꯝ ꯄꯨꯟꯐꯝ ꯂꯩꯔꯤꯕ ꯑꯗꯨꯗ ꯅꯤꯡꯊꯤꯅ ꯐꯤꯖꯦꯠ ꯂꯩꯇꯦꯡꯂꯕ ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯀꯌꯥ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯏꯁꯩ ꯁꯛꯇꯨꯅ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯎꯔꯦ꯫ ꯇꯝꯅꯥꯁꯨ ꯅꯐꯦ ꯇꯧꯗꯨꯅ ꯃꯤꯌꯥꯝ ꯇꯤꯜꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯆꯪꯂꯛꯄ ꯑꯗꯨꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯏꯁꯩ ꯁꯛꯇꯨꯅ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯩꯔꯝꯂꯤꯕ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯀꯌꯥ ꯑꯗꯨ ꯇꯝꯅꯥꯗ ꯃꯨꯟꯅ ꯂꯣꯏꯅ ꯌꯦꯡꯂꯛꯏ꯫ ꯇꯝꯅꯥꯁꯨ ꯃꯉꯣꯟꯗ ꯃꯌꯥꯝ ꯆꯪꯗꯨꯅ ꯌꯦꯡꯂꯛꯄꯗꯨꯗꯗꯤ ꯏꯀꯥꯏꯅ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯊꯗꯨꯅ ꯂꯩꯖꯔꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯇꯝꯅꯥꯒꯤ ꯃꯁꯥ ꯑꯗꯨ ꯐꯥꯎꯗꯣꯛꯇꯨꯅ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯝꯅꯥꯅ ꯏꯉꯛꯅ ꯃꯁꯥꯗ ꯄꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯤ꯫ ꯋꯥꯈꯜꯗꯁꯨ ꯈꯟꯖꯩ, ꯑꯩꯁꯤꯕꯨ ꯑꯍꯤꯡꯕ ꯃꯤꯑꯣꯏꯕ ꯑꯃ ꯍꯥꯏꯕꯗꯣ ꯅꯠꯇꯕ꯭ꯔꯅꯦ? ꯇꯝꯅꯥ ꯂꯥꯡꯇꯛꯅꯅ ꯆꯠꯈ꯭ꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯏꯉꯛꯅ ꯉꯥꯏꯍꯥꯛꯇꯤ ꯌꯦꯡꯗꯨꯅ ꯂꯩ꯫ ꯊꯤꯟꯊꯗꯦ꯫ ꯇꯝꯅꯥ ꯅꯨꯄꯤ ꯑꯗꯨꯕꯨ ꯇꯥꯟꯅꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯇꯝꯅꯥ ꯃꯁꯥ ꯄꯨꯝꯕ ꯇꯨ ꯈꯪꯆꯨꯡ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ꯫ ꯅꯨꯄꯤ ꯑꯗꯨ ꯃꯥꯒ ꯃꯁꯛ ꯃꯑꯣꯡ ꯁꯕꯥꯜ ꯃꯨꯔꯇꯤ ꯆꯞ ꯃꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯝꯅꯥ ꯅꯨꯄꯤ ꯑꯗꯨꯗ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯑꯌꯦꯛꯄ ꯂꯥꯏꯒꯨꯝ ꯃꯃꯤꯠ ꯀꯨꯞꯇ ꯃꯆꯤ ꯂꯦꯡꯗ ꯌꯦꯡꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯇꯝꯅꯥ ꯀꯔꯤꯅ ꯊꯣꯛꯂꯤꯕ ꯃꯇꯧꯁꯦ ꯑꯁꯨꯝꯅ ꯃꯀꯣꯛ ꯉꯥꯎꯅ ꯂꯩꯔꯤꯉꯩ ꯇꯤꯜꯂꯝꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯃꯀꯣꯛ ꯅꯣꯟꯗꯨꯅ ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯈꯣꯏꯔꯝꯂꯛꯏ꯫ ꯇꯝꯅꯥ ꯑꯗꯨꯝ ꯈꯪꯖꯔꯦ, ꯃꯥꯅ ꯎꯔꯤꯕ ꯃꯥꯒ ꯁꯛꯃꯥꯟꯅꯕꯤ ꯅꯨꯄꯤ ꯑꯁꯤ ꯃꯍꯥꯔꯥꯅꯤ ꯊꯝꯕꯥꯂꯩꯅꯤ ꯍꯥꯏꯕꯗꯣ꯫ ꯑꯗꯨꯝꯅ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯂꯩꯔꯤꯉꯩ ꯇꯤꯜꯂꯝꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯐꯠ ꯂꯥꯎꯅ ꯂꯣꯏꯅ ꯑꯃꯨꯛ ꯃꯥꯡꯈꯤ꯫ ꯇꯝꯅꯥ ꯇꯤꯜꯂꯝꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯥꯡꯈꯤꯕ ꯑꯗꯨꯗ ꯑꯉꯛꯄꯅ ꯊꯜꯂꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯀꯣꯏꯅ ꯂꯩꯗꯨꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯗꯤ ꯀꯅꯥꯁꯨ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ꯫ ꯇꯝꯅꯥ ꯑꯗꯨ ꯃꯀꯣꯛ ꯏꯉꯥꯎ ꯉꯥꯎꯅ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯄꯥꯜ ꯑꯗꯣꯝꯗ ꯆꯦꯟꯊꯣꯛꯇꯨꯅ ꯇꯤꯜꯂꯝꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯍꯟꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕ ꯊꯣꯔꯛꯄꯗꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ, ꯀꯔꯤꯅꯣ ꯉꯁꯤ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯕꯣ? ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯎꯈꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕ? ꯑꯗꯨꯒ ꯀꯔꯤꯒꯤ ꯃꯍꯥꯔꯥꯅꯤ ꯊꯝꯕꯥꯂꯩꯅ ꯑꯩꯒꯤ ꯍꯛꯆꯥꯡ ꯐꯥꯎꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕ ꯑꯗꯨꯅ ꯀꯔꯝ ꯇꯧꯔꯤꯕ? ꯃꯗꯨ ꯈꯟꯗꯨꯅ ꯃꯥꯅ ꯍꯥꯟꯅ ꯇꯨꯝꯂꯝꯕ ꯀꯥ ꯑꯗꯨ ꯇꯝꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯔꯥꯅꯤ ꯊꯝꯕꯥꯂꯩ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯅꯐꯦ ꯇꯧꯗꯨꯅ ꯂꯦꯞꯂꯒ ꯑꯃꯨꯛ ꯂꯩꯔꯝꯃꯤ꯫ ꯇꯝꯅꯥꯁꯨ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ, ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯕꯣ? ꯑꯩꯁꯤꯕꯨ ꯑꯍꯤꯡꯕ ꯃꯤꯑꯣꯏ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯗ꯭ꯔꯕ꯭ꯔꯥ? ꯑꯁꯨꯝꯅ ꯊꯝꯕꯥꯂꯩꯗ ꯌꯦꯡꯂꯗꯨꯅ ꯍꯪꯖꯩ꯫ ꯑꯗꯨꯕꯨ ꯊꯝꯕꯥꯂꯩꯗꯤ ꯇꯝꯅꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯇꯥꯗꯕꯒꯨꯝ ꯃꯥꯒꯤ ꯃꯕꯨꯛ ꯑꯗꯨꯗ ꯇꯞꯅ ꯅꯥꯜꯂꯗꯨꯅ, ꯏꯆꯥꯅ ꯇꯥꯏꯕꯪ ꯐꯥꯎꯗ꯭ꯔꯤꯉꯩ ꯏꯃꯥꯅ ꯏꯆꯥꯒꯤ ꯅꯐꯝꯗ ꯎꯃꯪꯒꯤ ꯍꯥꯎꯔꯕ ꯎꯍꯩ ꯑꯃꯗꯤ ꯂꯣꯛꯅꯨꯡꯒꯤ ꯂꯨꯔꯕ ꯏꯪꯂꯕ ꯏꯁꯤꯡ ꯁꯣꯏꯗꯅ ꯄꯤꯊꯛꯀꯅꯤ꯫ ꯑꯗꯨꯝꯅ ꯃꯆꯤꯟꯗ ꯁꯣꯜꯂꯝꯂꯒ ꯂꯩꯈꯤ꯫ ꯃꯤꯀꯨꯞ ꯐꯥꯗꯦ꯫ ꯊꯝꯕꯥꯂꯩ ꯁꯪꯕꯥꯅꯔꯕ ꯃꯆꯨꯒꯤ ꯌꯥꯝꯅ ꯅꯤꯡꯊꯤꯖꯔꯕ ꯁꯖꯤ ꯑꯃ ꯑꯣꯟꯗꯨꯅ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯆꯣꯡꯊꯈꯤꯗꯨꯅ ꯎꯃꯪ ꯑꯗꯣꯝꯗ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯇꯝꯅꯥꯁꯨ ꯏꯉꯛꯅ, ꯑꯣ, ꯃꯍꯥꯔꯥꯅꯤ ꯊꯝꯕꯥꯂꯩꯗꯤ ꯁꯖꯤ ꯑꯣꯟꯕꯁꯨ ꯉꯝꯕꯣꯏꯔꯦꯀꯣ? ꯑꯣ, ꯃꯔꯝꯁꯤꯅ ꯑꯣꯏꯕ ꯇꯥꯏ ꯅꯤꯡꯊꯧ ꯅꯣꯡꯁꯥꯕꯅ ꯁꯥꯗꯥꯟꯕ ꯆꯠꯄ ꯈꯨꯗꯤꯡ ꯃꯍꯥꯔꯥꯅꯤ ꯊꯝꯕꯥꯂꯩꯅ ꯍꯩꯅꯗꯕ ꯐꯥꯎꯔꯤꯕ ꯑꯃꯗꯤ ꯄꯥꯝꯗꯕꯒꯤ ꯃꯤꯠꯌꯦꯡꯅ ꯌꯦꯡꯈꯤ ꯍꯥꯏꯕꯗꯣ꯫ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯃꯥꯁꯨ ꯊꯨꯅ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯇꯨꯅ ꯁꯖꯤ ꯑꯣꯟꯗꯨꯅ ꯆꯠꯈ꯭ꯔꯕ ꯃꯍꯥꯔꯥꯅꯤ ꯊꯝꯕꯥꯂꯩꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯇꯥꯟꯅꯈꯤꯔꯝꯃꯤ꯫ ꯃꯅꯥꯛ ꯅꯛꯅ ꯂꯩꯕ ꯎꯃꯪ ꯑꯗꯣꯝꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯊꯝꯕꯥꯂꯩꯅ ꯑꯣꯟꯈꯤꯕ ꯁꯖꯤ ꯑꯗꯨꯅ ꯑꯅꯧꯕ ꯍꯅꯧ ꯀꯌꯥ ꯆꯥꯕ
ꯑꯃꯗꯤ ꯍꯩꯃꯨꯟ ꯐꯥꯗꯨꯅ ꯀꯦꯜꯂꯕ ꯎꯍꯩ ꯀꯌꯥ ꯆꯥꯕꯗ ꯅꯠꯇꯅ ꯎꯃꯪ ꯑꯗꯨꯗ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯖꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯦ꯫ ꯇꯝꯅꯥꯁꯨ ꯊꯝꯕꯥꯜꯂꯩꯅ ꯑꯗꯨꯝꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯇꯧ ꯑꯗꯨ ꯌꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯖꯔꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯁꯥꯗꯥꯟꯕ ꯀꯌꯥ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯗꯨꯅ ꯊꯝꯕꯥꯜꯂꯩꯅ ꯑꯣꯟꯈꯤꯕ ꯁꯖꯤ ꯑꯗꯨ ꯁꯅꯥ ꯀꯣꯅꯨꯡ ꯇꯝꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯁꯥꯗꯥꯟꯕ ꯂꯥꯛꯄ ꯅꯨꯄꯥ ꯑꯗꯨꯅ "ꯏꯅꯤꯡꯊꯧ, ꯁꯪꯕꯥꯟꯅꯔꯕ ꯃꯆꯨꯒꯤ ꯌꯥꯝꯅ ꯅꯤꯡꯊꯤꯖꯔꯕ ꯁꯖꯤ ꯑꯃ ꯆꯦꯟꯈ꯭ꯔꯦ ꯏꯅꯤꯡꯊꯧ" ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ꯫ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯅꯣꯛꯂꯗꯨꯅ "ꯁꯖꯤꯁꯤꯕꯨ ꯐꯥꯗꯨꯅ ꯑꯩꯒꯤ ꯆꯥꯅꯕꯤ ꯊꯝꯕꯥꯜꯂꯩꯒꯤ ꯃꯐꯝꯗ ꯁꯣꯏꯗꯅ ꯑꯩꯅ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯒꯅꯤ꯫ ꯃꯗꯨ ꯉꯝꯗ꯭ꯔꯕ ꯅꯣꯡꯁꯥꯕ ꯑꯩꯒꯤ ꯆꯔꯣꯜ ꯁꯨꯔꯣꯜ ꯄꯨꯝꯅꯃꯛ ꯃꯥꯂꯦꯝꯁꯤꯗꯒꯤ ꯃꯨꯠꯄ ꯑꯣꯏꯈ꯭ꯔꯁꯅꯨ꯫ ꯉꯁꯤ ꯅꯣꯡꯁꯥꯕ ꯑꯩꯅ ꯁꯔꯤ ꯋꯥꯁꯛꯂꯤꯕ ꯑꯁꯤꯅꯤ" ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯅꯤꯡꯊꯤꯖꯔꯕ ꯁꯪꯕꯥꯟꯅꯔꯕ ꯃꯆꯨꯒꯤ ꯊꯝꯕꯥꯜꯂꯩꯅ ꯑꯣꯟꯈꯤꯕ ꯁꯖꯤ ꯑꯗꯨ ꯃꯈꯣꯏ ꯄꯨꯟꯅ ꯇꯥꯟꯅꯈꯤꯔꯝꯃꯤ꯫ ꯅꯣꯡꯁꯥꯕ ꯃꯥꯗꯤ ꯁꯔꯤ ꯋꯥꯁꯛꯈ꯭ꯔꯦ꯫ ꯃꯥꯒꯤ ꯆꯥꯅꯕꯤ ꯊꯝꯕꯥꯜꯂꯩꯒꯤ ꯃꯐꯝꯗ ꯅꯤꯡꯊꯤꯖꯔꯕ ꯁꯖꯤꯁꯤꯕꯨ ꯈꯨꯗꯣꯜ ꯇꯝꯒꯅꯤ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯃꯥꯅ ꯐꯥꯒꯅꯤ ꯍꯥꯏꯅ ꯇꯥꯟꯅꯔꯛꯂꯤꯕ ꯅꯤꯡꯊꯤꯖꯔꯕ ꯁꯖꯤ ꯑꯁꯤꯗꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯊꯝꯕꯥꯜꯂꯩꯅ ꯑꯣꯟꯕ ꯁꯖꯤꯅꯤ ꯍꯥꯏꯕꯗꯤ ꯅꯣꯡꯁꯥꯕ ꯃꯥꯗꯤ ꯈꯪꯈꯤꯗ꯭ꯔꯦ꯫ ꯇꯝꯅꯥꯁꯨ ꯁꯣꯏꯗꯅ ꯅꯣꯡꯁꯥꯕꯅ ꯊꯝꯕꯥꯜꯂꯩꯕꯨ ꯍꯥꯠꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯅꯣꯡꯁꯥꯕꯕꯨ ꯇꯥꯟꯅꯈꯤꯔꯝꯃꯤ꯫ ꯊꯝꯕꯥꯜꯂꯩꯅ ꯑꯣꯜꯂꯕ ꯁꯖꯤ ꯑꯗꯨꯁꯨ ꯁꯅꯥ ꯀꯣꯅꯨꯡ ꯇꯝꯅ ꯆꯦꯟꯁꯤꯟꯈꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯁꯥꯕ ꯃꯥꯁꯨ ꯁꯖꯤ ꯑꯗꯨꯕꯨ ꯂꯦꯞꯇꯅ ꯃꯥꯒꯤ ꯃꯅꯥꯏ ꯃꯁꯜ ꯀꯌꯥꯒ ꯂꯣꯏꯅꯅ ꯇꯥꯟꯅꯔꯛꯏ꯫ ꯃꯥꯏꯀꯩ ꯀꯌꯥꯗ ꯊꯠꯂꯒ ꯂꯩꯈꯤꯕꯅ ꯊꯝꯕꯥꯜꯂꯩꯅ ꯑꯣꯜꯂꯤꯕ ꯁꯖꯤ ꯑꯗꯨꯁꯨ ꯆꯦꯟꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯅꯣꯡꯁꯥꯕ ꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯃꯛꯇꯗ ꯆꯦꯜꯂꯝꯃꯤ꯫ ꯅꯣꯡꯁꯥꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯥꯒꯤ ꯂꯤꯔꯨꯡ ꯇꯦꯜ ꯑꯗꯨꯗ ꯁꯅꯥꯒꯤ ꯐꯖꯔꯕ ꯇꯦꯟꯖꯩ ꯑꯃ ꯇꯦꯡꯒꯥ ꯊꯣꯡꯗꯨꯅ ꯃꯄꯥ ꯌꯦꯡꯂꯒ ꯁꯖꯤ ꯑꯗꯨ ꯇꯝꯅ ꯀꯥꯞꯈꯤꯔꯝꯃꯤ꯫ ꯇꯝꯅꯥꯅ "ꯉꯥꯏꯈꯣ, ꯁꯖꯤ ꯅꯠꯇꯦ, ꯅꯪꯒꯤ ꯂꯣꯏꯅꯕꯤ ꯃꯍꯥꯔꯥꯅꯤ ꯊꯝꯕꯥꯜꯂꯩꯅꯦ" ꯑꯁꯨꯝꯅ ꯂꯥꯎꯗꯨꯅ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯁꯤꯟꯖꯩ꯫ ꯑꯗꯨꯕꯨ ꯇꯦꯜꯂꯕ ꯃꯥꯒꯤ ꯈꯣꯡꯀꯥꯞ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯌꯥꯡꯅ ꯇꯦꯟꯖꯩ ꯃꯥꯁꯨ ꯄꯥꯏꯁꯤꯟꯗꯨꯅ ꯊꯝꯕꯥꯜꯂꯩꯅ ꯑꯣꯟꯈꯤꯕ ꯁꯖꯤ ꯑꯗꯨꯒꯤ ꯃꯊꯥꯗ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯁꯖꯤ ꯑꯗꯨ ꯂꯦꯡꯕ ꯉꯝꯗ ꯂꯩꯃꯥꯏꯗ ꯍꯩꯊꯈꯤ꯫ ꯇꯝꯅꯥꯁꯨ ꯆꯦꯟꯁꯤꯟꯗꯨꯅ ꯊꯝꯕꯥꯜꯂꯩꯅ ꯑꯣꯜꯂꯤꯕ ꯁꯖꯤ ꯑꯗꯨꯕꯨ ꯀꯣꯡꯈꯠꯂꯗꯨꯅ ꯅꯤꯡꯊꯧ ꯅꯣꯡꯁꯥꯕꯗ ꯌꯦꯡꯂꯛꯄꯗꯗꯤ ꯅꯣꯡꯁꯥꯕ ꯅꯣꯛꯇꯨꯅ ꯁꯖꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯁꯖꯤ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯊꯝꯕꯥꯜꯂꯩꯒꯤ ꯁꯕꯥꯜꯗ ꯑꯣꯟꯊꯣꯔꯛꯇꯨꯅ ꯃꯄꯨꯔꯣꯏꯕ ꯅꯣꯡꯁꯥꯕꯗ ꯌꯥꯝꯅ ꯋꯥꯅ ꯌꯦꯡꯖꯔꯛꯏ꯫ ꯅꯣꯡꯁꯥꯕꯁꯨ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯏꯈꯦꯡ ꯃꯊꯛ ꯑꯗꯨꯗ ꯋꯥꯅ ꯍꯤꯞꯇꯨꯅ ꯃꯉꯣꯟꯗ ꯄꯤꯔꯣꯏꯅꯔꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯎꯕꯗ ꯀꯞꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯊꯝꯕꯥꯜꯂꯩꯕꯨ ꯃꯊꯥꯗ ꯀꯣꯟꯁꯤꯟꯗꯨꯅ "ꯏꯁꯥꯅꯧ, ꯀꯔꯤꯅꯣ ꯅꯪꯅ ꯉꯁꯤ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯁꯤꯕꯣ? ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯃꯗꯤ ꯇꯥꯏꯕꯪ ꯐꯥꯎꯗ꯭ꯔꯤꯕ ꯏꯆꯥ ꯑꯁꯤꯕꯨ ꯐꯠꯇ꯭ꯔꯕ ꯑꯩꯅ ꯌꯥꯏꯕꯤ ꯂꯧꯔꯕꯀꯣ" ꯁꯤ ꯍꯥꯏꯗꯨꯅ ꯃꯊꯃꯣꯏ ꯆꯥꯡꯅ ꯀꯞꯆꯔꯤ꯫ ꯅꯣꯡꯁꯥꯕꯒꯤ ꯃꯃꯥꯏꯗ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯗꯨꯅ ꯋꯥꯅ ꯁꯣꯔ ꯑꯗꯨ ꯍꯣꯜꯂꯤ꯫ ꯌꯥꯝꯅ ꯋꯥꯅ ꯊꯥꯕꯥꯜꯂꯩꯅ "ꯏꯁꯥꯕꯤꯅ ꯅꯅꯥꯎ ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯈꯟꯕꯤꯒꯅꯨ" ꯑꯁꯨꯝꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯄꯤꯔꯣꯏꯅꯔꯕ ꯃꯤꯠꯌꯦꯡꯅ ꯃꯄꯨꯔꯣꯏꯕꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯅꯣꯡꯗꯣꯜ ꯃꯊꯛ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯇꯞꯅ ꯊꯝꯕꯥꯜꯂꯩꯅ "ꯄꯥꯕꯨꯡ ꯃꯍꯥꯔꯥꯖ, ꯅꯆꯥꯕꯨ ꯄꯥꯕꯨꯡꯅ ꯂꯧꯁꯤꯟꯕꯤꯔꯣ" ꯑꯁꯨꯝꯅ ꯀꯞꯅ ꯍꯥꯏꯖꯈꯤ꯫ ꯁꯣꯔꯥꯔꯦꯜ ꯏꯄꯥ ꯃꯥꯒꯤ ꯃꯆꯥ ꯑꯇꯣꯝꯕꯤꯅꯤ ꯊꯝꯕꯥꯜꯂꯩ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯁꯛꯇꯤ ꯂꯩꯕꯅꯤ꯫ ꯑꯣꯅꯤꯡꯕ ꯁꯥ ꯉꯥ ꯑꯃꯗ ꯍꯦꯛꯇ ꯑꯣꯟꯕ ꯉꯝꯂꯝꯃꯤ꯫ ꯃꯆꯥꯕꯨ ꯌꯥꯏꯕꯤ ꯂꯧꯕꯇ ꯅꯠꯇꯅ ꯃꯥꯅ ꯁꯔꯤ ꯋꯥꯁꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯣꯔꯥꯔꯦꯜ ꯏꯄꯥꯅ ꯅꯣꯡꯁꯥꯕꯕꯨ ꯌꯦꯡꯂꯗꯨꯅ ꯑꯁꯨꯝꯅ ꯑꯀꯟꯕ ꯃꯤꯆꯩ ꯑꯃ ꯊꯥꯔꯛꯏ꯫ "ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯪꯒꯤ ꯃꯇꯝ ꯂꯣꯏꯔꯕꯅꯤ꯫ ꯅꯤꯡꯊꯧ ꯅꯣꯡꯁꯥꯕ, ꯃꯥꯂꯦꯝꯁꯤꯗꯒꯤ ꯅꯪꯒꯤ ꯈꯣꯡꯒꯨꯜ ꯑꯃꯗꯤ ꯅꯪꯒꯤ ꯆꯔꯣꯜ ꯁꯨꯔꯣꯜ ꯄꯨꯝꯅꯃꯛ ꯑꯩꯅ ꯃꯨꯠꯊꯠꯂꯕꯅꯤ" ꯑꯁꯨꯝꯅ ꯌꯥꯝꯅ ꯀꯟꯕ ꯃꯤꯆꯩ ꯑꯃ ꯆꯩꯔꯛꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯐꯥꯗꯦ ꯅꯣꯡꯁꯥꯕꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕꯤ ꯃꯁꯥꯅꯧꯒꯤ ꯍꯛꯆꯥꯡ ꯀꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯁꯣꯔꯥꯔꯦꯜ ꯏꯄꯥꯅ ꯃꯥꯒꯤ ꯅꯣꯡꯊꯥꯡ ꯈꯨꯠꯂꯥꯏꯅ ꯊꯥꯔꯛꯇꯨꯅ ꯅꯣꯡꯁꯥꯕ ꯃꯥꯒꯤ ꯌꯥꯏꯕꯤ ꯂꯧꯈꯤꯔꯝꯃꯤ꯫ ꯐꯖꯔꯕ ꯅꯣꯡꯁꯥꯕ ꯃꯥꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯃꯁꯨ ꯂꯩꯔꯣꯟꯅꯨꯡꯗ ꯆꯤꯡꯁꯤꯟꯈꯤꯔꯝꯃꯤ꯫ ꯇꯝꯅꯥꯁꯨ ꯈꯪꯂꯥꯎ ꯂꯥꯎꯔꯗꯨꯅ ꯃꯪꯐꯥꯎꯅꯔꯛꯏ꯫ ꯃꯁꯥ ꯑꯗꯨ ꯍꯨꯃꯥꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯝꯂꯦ꯫ ꯉꯁꯥꯏꯗꯒꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯗꯨꯗꯤ ꯇꯝꯅꯥꯒꯤ ꯃꯪꯂꯥꯟꯒꯤ ꯊꯧꯗꯣꯛ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯝꯅꯥ ꯁꯣꯔ ꯑꯗꯨ ꯆꯥꯎꯅ ꯍꯣꯟꯗꯨꯅ ꯃꯁꯥꯗ ꯀꯥꯡꯂꯤꯕ ꯍꯨꯃꯥꯡ ꯑꯗꯨ ꯇꯞꯅ ꯇꯩꯊꯣꯛꯆꯩ꯫ ꯑꯗꯨꯒ "ꯑꯣ, ꯅꯣꯡꯁꯥꯕ ꯅꯤꯡꯊꯧꯅ
ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯊꯝꯕꯥꯂꯩꯕꯨ ꯌꯥꯏꯕꯤ ꯂꯧꯈꯤꯕꯅ ꯁꯣꯔꯥꯔꯦꯜ ꯏꯄꯥꯒꯤ ꯑꯀꯟꯕ ꯃꯤꯆꯩ ꯑꯃꯗꯤ ꯅꯣꯡꯁꯥꯕ ꯁꯥꯔꯤ ꯋꯥꯁꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡꯁꯤꯅ ꯂꯩꯔꯣꯟꯅꯨꯡꯁꯤꯗ ꯆꯪꯗꯨꯅ ꯂꯩꯈꯤꯕ ꯑꯣꯏꯔꯦꯀꯣ꯫ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯟꯖꯩ꯫ ꯅꯣꯡ ꯑꯗꯨꯁꯨ ꯃꯄꯨꯡ ꯐꯥꯅ ꯉꯥꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯂꯦ꯫ ꯇꯝꯅꯥꯁꯨ ꯃꯌꯨꯝ ꯃꯀꯩ ꯄꯥꯡꯈ꯭ꯔꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯥꯅ ꯄꯨꯔꯛꯄ ꯄꯣꯠꯂꯝ ꯆꯩꯔꯝ ꯀꯌꯥ ꯑꯗꯨ ꯑꯁꯨꯝ ꯂꯣꯏꯁꯤꯜꯂꯛꯄꯗꯗꯤ ꯁꯅꯥꯅ ꯊꯟꯅ ꯌꯥꯎꯔꯕ ꯈꯥꯎ ꯃꯌꯨꯝ ꯑꯅꯤꯈꯛ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯇꯝꯅꯥꯁꯨ ꯁꯅꯥ ꯊꯟꯅ ꯌꯥꯎꯔꯕ ꯈꯥꯎ ꯑꯅꯤ ꯑꯗꯨ ꯄꯨꯗꯨꯅ ꯅꯣꯡꯁꯥꯕꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯊꯣꯔꯛꯏ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯅꯣꯡꯁꯥꯕ ꯃꯥꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯕꯨ ꯌꯦꯡꯂꯗꯨꯅ ꯑꯩꯅ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯂꯩꯔꯣꯟꯅꯨꯡꯗ ꯂꯩꯈ꯭ꯔꯕ ꯁꯅꯥ ꯀꯣꯅꯨꯡꯁꯤꯒꯤ ꯋꯥꯔꯤ ሊꯗꯨꯅ ꯈꯪꯍꯟꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯜꯂꯝꯂꯒ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯊꯧꯗꯨꯅ ꯃꯥꯅ ꯆꯪꯂꯛꯄ ꯃꯐꯝ ꯑꯗꯣꯝꯗ ꯈꯣꯡꯁꯥꯟꯕ ꯍꯧꯈꯤꯔꯝꯃꯤ꯫ ꯁꯅꯥ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯅꯤꯡꯉꯝꯗ꯭ꯔꯕ ꯅꯣꯡꯁꯥꯕ ꯑꯃꯗꯤ ꯊꯝꯕꯥꯂꯩꯒꯤ ꯊꯋꯥꯏ ꯑꯗꯨꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯇꯝꯅꯥꯅ ꯆꯠꯈ꯭ꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯇꯝꯅꯥꯁꯨ ꯃꯥꯅ ꯂꯥꯛꯄ ꯂꯝꯕꯤ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯔꯛꯇꯨꯅ ꯆꯥꯎꯔꯕ ꯆꯤꯡꯖꯥꯎ ꯑꯅꯤꯒꯤ ꯀꯥꯔꯛ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯐꯥꯎꯗꯣꯔꯛꯏ꯫ ꯃꯥꯅ ꯁꯦꯠꯈꯤꯕ ꯃꯍꯥꯔꯥꯅꯤꯒꯤ ꯐꯤꯖꯣꯜ ꯑꯗꯨ ꯁꯦꯠꯇꯨꯅ ꯁꯅꯥ ꯈꯥꯎꯖꯥꯎ ꯑꯅꯤꯗꯨ ꯄꯨꯗꯨꯅ ꯇꯝꯅꯥ ꯃꯌꯨꯝ ꯃꯀꯩ ꯄꯥꯡꯗꯨꯅ ꯆꯠꯈꯤ꯫ ꯑꯗꯨꯝꯅ ꯅꯨꯃꯤꯠ 12ꯅꯤ ꯂꯦꯞꯇꯅ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯄꯣꯛꯅꯐꯝ ꯈꯨꯜ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯇꯝꯅꯥꯅ ꯌꯥꯝꯅ ꯅꯤꯡꯊꯤꯖꯔꯕ ꯃꯍꯥꯔꯥꯅꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯑꯗꯨ ꯎꯕꯗ ꯃꯃꯥ ꯂꯩꯍꯥꯎꯗꯤ ꯏꯪꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯃꯆꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯖꯕ ꯐꯪꯖꯕꯗ ꯂꯩꯍꯥꯎꯁꯨ ꯃꯊꯃꯣꯏ ꯄꯦꯟꯅ ꯃꯆꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯆꯔꯤ꯫ ꯇꯝꯅꯥꯁꯨ ꯃꯥꯅ ꯊꯦꯡꯅꯔꯛꯄ ꯂꯩꯔꯣꯟꯅꯨꯡꯗ ꯂꯩꯍꯧꯕ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯐꯖꯔꯕ ꯅꯤꯡꯊꯤꯖꯔꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯗꯨ ꯃꯃꯥꯒꯤ ꯃꯐꯝꯗ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯝꯅꯥ ꯃꯥꯁꯨ ꯃꯥꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯄꯟꯊꯨꯡ ꯌꯧꯔꯒ ꯍꯜꯂꯛꯂꯗꯨꯅ ꯂꯥꯏꯔꯕꯤ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯂꯩꯍꯥꯎꯒ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏꯅ ꯑꯃꯨꯛ ꯍꯟꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯇꯝꯅꯥꯅ ꯄꯨꯔꯛꯄ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯑꯗꯨ ꯈꯨꯜꯒꯤ ꯂꯩꯇ ꯂꯥꯏꯔ ꯀꯌꯥꯗ ꯃꯃꯥ ꯃꯆꯥ ꯆꯪꯗꯨꯅ ꯌꯦꯟꯊꯣꯛꯄꯤꯔꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯀꯌꯥꯒꯤ ꯃꯐꯝꯗ ꯇꯝꯅꯥꯅ ꯊꯦꯡꯅꯔꯛꯄ ꯂꯩꯔꯣꯟꯅꯨꯡꯗ ꯂꯩꯍꯧꯕ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯅꯤꯡꯊꯤꯖꯕ ꯃꯁꯛ ꯑꯃꯗꯤ ꯃꯥꯅ ꯈꯪꯖꯔꯛꯄ ꯋꯥꯔꯤ ꯀꯌꯥ ꯑꯗꯨ ꯂꯤꯕꯤꯗꯨꯅ ꯀꯅꯥꯅꯁꯨ ꯈꯪꯅꯗ꯭ꯔꯕ ꯂꯩꯔꯣꯟꯅꯨꯡꯗ ꯂꯩꯍꯧꯕ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯝꯃꯤ꯫ ꯂꯩꯔꯣꯟꯅꯨꯡꯗ ꯂꯩꯈ꯭ꯔꯤꯕ ꯀꯅꯥꯅ ꯈꯪꯅꯗ꯭ꯔꯕ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯗꯨ ꯇꯝꯅꯥꯅ ꯂꯤꯕ ꯍꯧꯈꯤꯕꯅ ꯃꯐꯝ ꯀꯌꯥꯗꯁꯨ ꯂꯤꯅꯔꯛꯇꯨꯅ ꯂꯩꯕꯥꯛ ꯂꯩꯔꯣꯟꯅꯨꯡꯗ ꯆꯥꯎꯔꯕ ꯁꯅꯥ ꯀꯣꯅꯨꯡ ꯑꯃ ꯂꯩ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯅꯁꯨ ꯂꯣꯏꯅ ꯈꯪꯅꯔꯛꯂꯦ꯫ ꯇꯝꯅꯥꯁꯨ ꯃꯥꯅ ꯄꯨꯔꯛꯄ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯃꯃꯥ ꯃꯆꯥ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯈꯪꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫